Kurumjari Times of Manipur Ming Taibiru Simbo Hamta Taram Oxeri Maruina Koi Manipur Gileba Ngangliba Tuan Balusing Basing Yan Hanboy Manipur Chief Minister Mongtomam Najan Wari Sanakra Matunda Koi Hariba BJP in the let of Saka as the labor minister sing Matung Najaduna, Makona command on the politics, Kiba, Prazaga Seba Tamai to mine to Wapami Baduga, Tungi Punsi the Karito and Kaliwa Mam Singasi, Nazabitanza next to Luxury Basi, Nasiki assumed by episode as the Unazaga Basi, Kevin PDMD, Revenue Minister, Uri by Kaiknozeriba, Kram Samni, Sabham Taram, Oxeni. Adolina, I know what he like for Pogri, Pizari. Command to the Koi, Namuna Koi, politics is Sangakiba. Politics sangat tinggi na kamay nila rin ba aduga politics sangat amatung da perjagi seba kamay na toning ba aduga even ahan ba koi MLA kabire ahan bele pada di matung da koi minister oi bire kamay na politics sangat ki mogi haur khumse am dhabi ahan bada di Manipur prajabu kok nona khrum jaba ka loina na Jit Sumba di thauramama TOMTV ki official sing staff sing sinbidana Manipur gi prajada haukraba punsi ranti da lakpa hojik tawriba tawgena khanba mayam ama khangan bagi tanja ama bibi bogi damakta hanbada tawbimal khangbo chari aise 1959 ge August ki 9 da yamna apikpa khungang khoi langdawal kendra gi manung da leiba karam da pokne Yamna rural area aina polakpa matam sei tara mari manga swaibogda akoi gi oiba lambi mata leramde akoi Imphal turel gi mathakta adi adum torban du sinaraga lambi chalami adagi aina pi ngai ground leramde adagi club ki sangama phawba ai karam da leramde ada yamna pi ngai chai tara mari manga surukpa sida masi ishorna aingonda pirakpa khudol haigadra ai sangsar je karino khangdri ngai yam pi ngai chai tara mari manga sida lairaba singsi ai kotagi phau khairaga adi pi ba haure adudagi ai khudang gari sibadu bandop tamaga library linkhalle adagi yel lorga phangpa paisana adi lukra bi singi masa masu lai su tamada mating pangaga adi hauraki lisang sina lakrabgi tungda aina club ki kari gi mayam si loina baksum adi thabak si miyam gi afaba khara tawningba khoningba wakhalon duda club ki secretary moina chaupa dai ta lorga aina pi ingai da lambi leite bagi awabadu khallaga lilong tu samro lambi aigi perota kilometer manga ga meter somu phu manga se without any compensation the club ki side gi praja gi cooperation lauraga convince torga lambi semgi adu hujikti lambi se aina MLA ora kana koilas thadna khotna yam phajaba lambi ma adi koi national highway dagina samro ta bagi aduga praja singi chathok chanchin na choba adi mateng oire adi club ki building na singba loina baksa adna hojik laire aduna aina sum club ki adi thabak si tawraga laitalaira khunjang akta oibanina paisa nungsa khaiba khotpada rupa 50 chama adi hapinaba laitaba paisa gi awaba sim mayam ama laiba adudagi aigi yamba ma hanagi speaker waramba tada bawdhonga sum saminaruba khonaruba adagi thabai ngang torupa kansida politics sidadi ranti tawbada mai pa agadi bisanung saji elected members ingi khutangda thadarak panina adi praja dagi khairaga niraga laudraga su hena praja gi yaifanaba tawba ngamgani haibagi thajabaduda adi bot se lepsira na khalakpa matamduda agi yamana su noiranti tawning ma khoning ma leraga di haidana election je lepa haugi bani adu aham election lepa ji taseng mude ai karam da pokuni hojikti 2010 dagi ai jun gi tang kuntare tagi sajing dagi hongjalaga laigre aduna aham election lepa pakanda ai motorcycle hero honda ma tunga lepani ada
ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯏꯂꯦꯛꯁꯟ ꯂꯦꯞꯄꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯩꯇꯕ ꯒꯥꯔꯤ ꯑꯃꯕꯨ ꯇꯣꯡꯕ ꯉꯝꯗꯗꯅ ꯇꯧꯕ ꯈꯣꯠꯄꯗꯨꯗ ꯄ꯭ꯔꯖꯥꯅ ꯑꯩꯁꯦ ꯅꯤꯁꯥꯒꯤ ꯀꯔꯤꯒꯤꯁꯨ ꯌꯥꯝ ꯇꯧꯔꯝꯃꯤ ꯑꯗ ꯅꯤꯁꯥꯒꯤ ꯃꯤ ꯈꯔ ꯑꯩꯈꯣꯏꯗ ꯂꯥꯏꯐꯁꯦ ꯊ꯭ꯔꯦꯠ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄꯗꯒꯤ ꯃꯤꯁꯤꯡꯗꯨ ꯂꯥꯏꯐꯁꯦ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤꯗꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯉꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯁꯝ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯈꯔ ꯁꯛꯇꯤ ꯂꯩꯅ ꯊꯕꯛꯁꯤ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯗꯨꯗ ꯑꯋꯥ ꯑꯅꯥ ꯈꯔ ꯊꯦꯡꯅꯕ ꯌꯥꯎꯈꯤ ꯑꯗꯨꯅ ꯚꯣꯠ ꯂꯦꯞꯄ ꯀꯥꯟꯗꯗꯤ ꯌꯨ ꯊꯤꯡꯕ ꯀꯔꯥꯝꯁꯤ ꯌꯥꯝꯅ ꯅꯝꯕꯔ 4 ꯊꯤꯡꯕꯅ ꯚꯣꯠ ꯂꯦꯞꯄꯒ ꯀꯔꯥꯏꯗ ꯀꯥꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯀꯟꯅ ꯇꯧꯕ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯇꯣꯡꯉꯒ ꯚꯣꯠ ꯂꯦꯞꯄꯅꯤꯅ ꯄꯤꯄꯜ ꯀꯣꯟꯐꯤꯗꯦꯟꯁꯁꯨ ꯂꯩꯇꯕ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯑꯩꯈꯣꯏ ꯐꯥꯗꯔꯗꯤ ꯆꯍꯤ ꯍꯥꯏꯗꯤ ꯑꯩꯅ ꯆꯍꯤ 19 ꯁꯨꯔꯛꯄꯗ ꯆꯍꯤ 53-54 ꯑꯗꯨꯋꯥꯏꯗ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯩ ꯑꯩ ꯑꯗꯨꯝ ꯃꯇꯝꯗꯨꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯣꯏꯔꯦ ꯃꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯀꯌꯥꯅꯣ ꯅꯨꯄꯥ 2 ꯑꯗꯨꯒ ꯅꯨꯄꯤꯅ 3 ꯑꯗꯨꯒ ꯑꯩ ꯄꯥꯕꯗꯨ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯤ ꯍꯦꯗ ꯃꯥꯁꯇꯔ ꯀꯔꯥꯝ ꯕꯤꯔꯃꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯃꯦꯝꯃ ꯑꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯗ꯭ꯔꯒꯁꯨ ꯃꯆꯥ ꯃꯁꯨꯗ ꯐꯖꯅ ꯑꯐꯕ ꯑꯦꯗꯚꯥꯏꯁ ꯇꯧꯕ ꯌꯥꯝꯅ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯑꯗꯨꯒ ꯅꯤꯡꯍꯟꯅꯗꯕ ꯃꯤꯁꯛ ꯑꯃꯈꯛꯇꯤ ꯏꯃꯥꯒꯤ ꯃꯄꯥꯟꯗꯒꯤ ꯑꯌꯥꯝꯕ ꯔꯥꯟꯇꯤꯁꯤ ꯃꯥꯏ ꯄꯥꯛꯂꯛꯄꯅꯦ ꯂꯧꯏ ꯁ꯭ꯀꯨꯂꯤꯡꯁꯤ ꯀꯥꯏꯗꯒꯤ ꯍꯧꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯁ꯭ꯀꯨꯜꯗꯤ ꯑꯩ ꯇꯝꯕꯁꯦ ꯂꯤꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯇꯝꯃꯛꯄꯅꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯑꯗꯨꯒ 11, 12ꯅ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯇꯝꯃꯦ ꯑꯗꯨꯒ ꯑꯩ ꯕꯦꯁꯁꯤ ꯀꯦꯃꯦꯁꯇ꯭ꯔꯤ ꯑꯣꯅꯔꯁꯇ ꯗꯦꯝ ꯀꯣꯂꯦꯖꯇ ꯑꯔꯣꯏꯕ ꯄꯔꯤꯈꯥ ꯊꯥꯔꯝꯗꯥꯏꯗ ꯑꯩ ꯀꯥꯟꯄꯨꯔꯗ ꯑꯃꯨꯛ ꯑꯩꯒꯤ ꯕꯦꯁꯁꯤ ꯇꯦꯛ ꯕꯦꯆꯦꯂꯔ ꯑꯣꯐ ꯇꯦꯛꯁꯇꯥꯏꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯁꯦ ꯑꯩ ꯀꯥꯟꯄꯨꯔꯗꯒꯤ ꯍꯥꯏꯗꯤ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯑꯩꯒꯤ ꯏꯃꯥꯁꯤꯅ ꯃꯌꯥꯝꯁꯤꯅ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯉꯒ ꯚꯣꯠ ꯂꯦꯞꯄꯒ ꯀꯔꯥꯏꯗ ꯚꯣꯠ ꯀꯥꯗꯣꯔꯤꯅꯣꯅ ꯇꯧꯕꯁꯤꯗ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯑꯀꯥꯟꯗ ꯃꯥꯅ ꯃꯉꯣꯟꯗ ꯐꯝꯃꯒ ꯏꯆꯥꯁꯤꯗꯤ ꯏꯃꯥꯒꯤ ꯗꯨꯀꯥꯟꯗꯣ ꯌꯣꯟꯊꯣꯛꯑꯣ ꯏꯃꯥ ꯃꯇꯝ ꯂꯦꯟꯕꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯇꯥꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯈꯜꯂꯒ ꯇꯧꯅꯤ ꯗꯨꯀꯥꯟꯗꯨ ꯌꯣꯟꯊꯣꯛꯑꯒ ꯖꯤꯞꯁꯤ ꯑꯃ ꯂꯩꯔꯒ ꯏꯂꯦꯛꯁꯟ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯏꯂꯦꯛꯁꯟ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕ ꯑꯩ 2002ꯗꯒꯤ ꯑꯩ ꯏꯂꯦꯛꯁꯟ ꯂꯦꯞꯄ ꯍꯧꯏ ꯑꯗꯨꯒ ꯏꯚꯟ ꯑꯗꯨꯝ 7ꯗꯁꯨ ꯑꯩ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯩ 12 ꯑꯍꯨꯝꯂꯛ ꯁꯨꯕꯗꯅꯤ ꯁꯤꯀꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯂꯨꯄꯥ 3,000 ꯈꯛ ꯂꯩꯔꯒ ꯑꯩꯁꯦ ꯚꯣꯠ ꯀꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯍꯣꯠꯅꯖꯈꯤꯕ ꯇꯧꯔꯛꯈꯤꯕ ꯀ꯭ꯂꯕꯀꯤ ꯆꯍꯤ 90 ꯊꯕꯛ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯇꯨꯡꯒꯤ ꯔꯥꯟꯇꯤ ꯇꯧꯅꯤꯡꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯍꯥꯏꯅꯤꯡꯕ ꯑꯃꯈꯛ ꯂꯩ ꯃꯤ ꯂꯩꯔꯗꯤ ꯄꯩꯁꯥ ꯂꯩ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯃꯤ ꯂꯩꯅꯅꯕꯅꯤ ꯑꯗꯨꯅ ꯃꯤꯕꯨ ꯂꯩꯔꯒꯗꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯃꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯑꯩꯁꯦ ꯏꯂꯦꯛꯇꯦꯠ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯒꯗꯤ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕ ꯄ꯭ꯔꯖꯥꯒꯤ ꯌꯥꯏꯐꯅꯕ ꯇꯧꯔꯅꯤ ꯀꯥꯏꯅ ꯊꯥꯖꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯊꯣꯛꯂꯛꯄꯗꯒꯤꯅꯤ ꯑꯩꯅ 6,000 ꯈꯛ ꯂꯩꯔꯒ 2012ꯇ ꯄꯥꯔꯇꯤꯁꯤꯁꯨ LJPꯁꯤ ꯂꯣꯛ ꯖꯅꯁꯛꯇꯤ ꯄꯥꯔꯇꯤꯁꯦ ꯃꯅꯤꯄꯨꯔꯗ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩ ꯑꯣꯏꯅ ꯀꯥꯔꯛꯈꯤꯕꯅꯤ ꯄꯥꯔꯇꯤꯗ ꯕꯦꯁ ꯇꯧꯔꯒ ꯀꯥꯔꯛꯈꯤꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯐꯤꯔꯦꯞꯇꯨ ꯆꯞ ꯆꯥꯅ ꯂꯧꯔꯒ ꯑꯩꯅ MLA ꯑꯣꯏꯔ ꯃꯇꯨꯡꯗꯗꯤ ꯑꯩ ꯃꯤꯒꯤ ꯗꯦꯕ ꯀꯔꯃ ꯆꯠꯐꯝꯗ ꯂꯨꯄꯥ ꯍꯥꯏꯗꯤ 100-200 ꯐꯥꯎ ꯄꯣꯌꯦꯡ ꯂꯩꯇꯗꯅ ꯇꯧꯕꯗꯒꯤ ꯑꯩꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯂꯨꯄꯥ 100ꯒ ꯑꯩ ꯃꯅꯤ ꯕꯦꯒ ꯌꯥꯎꯗ꯭ꯔꯦ ꯂꯨꯄꯥ ꯀꯥꯎꯔꯝꯃꯦ ꯂꯨꯄꯥ 100ꯗ ꯄꯤꯌꯨꯒ ꯍꯥꯏꯔꯒ 100ꯅ ꯍꯥꯏꯗꯤ ꯄꯣꯌꯦꯡ ꯄꯤꯔꯒ 100ꯅ ꯊꯥꯔꯒ ꯑꯩ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯔꯥꯟꯇꯤꯁꯦ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯤꯁꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯅ MLA ꯑꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯂꯥꯏꯔꯅ ꯍꯧꯔꯛꯈꯤꯕ ꯋꯥꯅ ꯍꯣꯠꯅꯔꯛꯈꯤꯕꯁꯦ ꯈꯜꯂꯒ ꯑꯩ ꯄ꯭ꯔꯖꯥꯒꯤ ꯆꯥꯛꯊꯨꯡ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯃꯠꯂꯔꯣꯏꯁꯦ ꯖꯤꯠ ꯅꯌꯥꯝꯕꯒꯤꯗꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞꯅꯤ ꯑꯗꯨꯅ ꯆꯍꯤ 5ꯁꯦ ꯑꯩꯒꯤ ꯂꯥꯛꯏꯕ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯐꯟꯁꯦ 100% ꯑꯩ ꯄ꯭ꯔꯖꯥꯗ ꯁꯤꯟꯅꯕꯅꯤ ꯅꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡꯁꯨ ꯇꯧꯔꯣ ꯑꯗꯨꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡꯗꯨ ꯑꯩꯅ ꯁ꯭ꯄꯣꯔꯠꯇ ꯆꯠꯂꯒ ꯌꯦꯡꯉꯤ ꯑꯩ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗ꯭ꯔꯒ ꯃꯣꯏꯗ ꯑꯩꯅ ꯐꯖꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯏ ꯍꯥꯏ ꯈꯔ ꯐꯖꯅ ꯇꯧꯁꯤ ꯄ꯭ꯔꯖꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯃꯥꯡꯍꯟꯒꯨꯝꯁꯤ ꯑꯗꯒꯤ ꯆꯦꯡ ꯆꯥꯛ ꯑꯩ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯗꯨꯝ ꯌꯦꯟꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡꯗꯣ ꯑꯗꯨꯅ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟ 2012ꯇꯗꯤ ꯃꯌꯥꯝꯅ ꯍꯥꯏ ꯄꯩꯁꯥ ꯂꯩꯇ꯭ꯔꯗꯤ ꯍꯥꯟꯅꯁꯨ ꯂꯩꯇꯕꯗꯨ ꯁꯦꯝꯄꯦꯇꯤꯗ ꯚꯣꯠ ꯀꯥꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯁꯨ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯀꯅꯦꯅ ꯃꯌꯥꯝꯅ ꯋꯥꯏ ꯑꯗꯣ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯋꯥꯔꯨꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯔ
political chi yam wa ki matam do maram di matam do gi ai ming di panjaning dre ran ti toriba adi Manipur gi lead toriba duga ai gi kendra gi ai gi rival oi bisiga moi sagai ni na te ni adu ne haidana ai pura politically victimized to hai tare ado ai khangi am patient laina khang ai gi matam lakhini ran ti sti politics means patient lai gadabni khang gadabni aina haining ba haiba ngakning ma ngawun roi be yaroi praja na ujaba poni haidana tawraga adumaina khanga ga 2012 ta su aina LJP da dum bole pe party hongdo hongjin gi wa mayam ma ingon de approach la ki maram de ai gi election lepa kanda party na ha siki mai ingon de people laiti adu 12 ta su pi de mayam ma offer tawraga so ai chatte ai gi party gi amna adi phire ma da election ji will lamagi makha da adu election ji matam do dai 20 lakhs ki khak ai puthwe adu Manipur da thok triba angak pa ran ti train hai tari ni adu madu makti ai media de haining dre matam ji gi chanari ba ran ti tawri ba sing se adu madum ba mayam nu ai gi punsi da ran ti tawbai si thamoi seng na tawraba kathop ka loina na tawriba ai na tawjeri ba thabak si bu miam na transparent oina uhallaga di paisa si di sang dra su ai khalle ji adu nai mathang gi 2022 da aina mayam da hai aina tawjari ba thabak singsi da prajana apen ba leibiraba aibu vote thagat piu aingon dagi hen ba leigane na prajana amuksu thajaba leiraba adusu ai kaisu kaidi aduna haidna adumaina tawi aduga aina maroina hojikse aigi di thabak khuding mang manung mapan phauna uhunba sina aigi yamna aigi pandam haitare aduna peoples na suyam harawi hoi ranti da pen da nungsiba ba kalak ba mi hoba sidi politics ta lei ado ai mantri were laibuk phawadagi ai thanda karaga su ai kai ma system kharadi ai yam ngak na satpa pamba minister ma oi haugi bada aina mantri warak pada akoi cabinet honorable CM na takpi badagi sahi ani di transfer posting je khut thingjan gumsi sahi ani di lehen je du ai sama ngak na thabak tawi adu gi nong ta kanaw ma marum ma pang singna karam syama je khoina haiba ta te khote mana ma si yamna mana kan ba mantri hoina ui adu bu ai sarkar na laugi ba phirep tu mai ngak na sakke na khan badagi ai ngak ki bani adu gi nong ta waru ba kholo go lai ba sing do hojikti chahi ni ma pung phagre adum adjustment ai tawge na su ai khalle aduga koi Manipur da ran ti awon ba hong ba je kharam khai di darkar oire mahausa gi sum hamu leibagi sanabi simadi adi khoi khara hong do pa ma darkar lei aduna aina ngasi jidoina tabi renguni bi thursday ga cycle thori ba kholi ba tori mam si honorable prime minister Narendra Modi jina cyclotron hawdokna bharat any person MP bu oiro any minister bu oiro MLA bu oiro cycle thauraga di tungi haurai ban harol mayam sina sumoi matau tamakani aduga satra mayam sina tauraga di oil conserve tawgani pollution da free oigani ade economy da fan gani khotkani lambi makta sin masu phagani gaina khallaga tawbasi masi mayam puna mangna khangna ba poine adu aingon da khwai da nungai jabadi ai every Thursday da cycle tonga satpa kansida aingon da minister oibagi yamna adi chawning wa khoning ba yamna ego amda leibagi wakhalon sidi sit 100% sima minimize tawre ai micham mamagi ponsi de hingninge good example aduna adugi mathakta aina naharol sing da paukhong ama chalibani haurei ban harol sing hoji jet akoi noina khangi aigi cha wero issue wero any adi college abada car tonga ga challe tuition satpada mama mapa na yamna expensive oiba gari bike nung tauraga challe paisa di thokdri bani moi paisa thokpa na te moi na moi gi mathau tawba kanda hojik tagi hauna highest expenditure tawba hore ado mantri mana cycle tongboda phati chatpada ikaidraga moi na kari gi ikai ga dagi ai dem college ma tamnu da tammingai da dem college dagi na yumbogji around 10 kilometer at 10-11 kilometer ne ado ai cycle tonga salam me ado kanana su nok naram de aduna sumba society gi laiba
ꯐꯠꯇ꯭ꯔꯕ ꯆꯠꯅꯕꯤ ꯃꯌꯥꯝꯁꯦ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯄꯗ ꯏꯀꯥꯏꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯁꯥꯏꯀꯜ ꯊꯧꯕꯗ ꯏꯀꯥꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯐꯥꯎꯍꯟꯅꯤꯡꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩ ꯃꯤꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯕ ꯊꯕꯛꯁꯦ ꯇꯧꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯩ ꯍꯞꯇꯥ ꯑꯃꯗ ꯅꯣꯡꯃ ꯍꯤꯡꯒꯣꯜ ꯁꯨꯏ ꯑꯗꯨ ꯃꯟꯇ꯭ꯔꯤꯅꯤꯅ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯎꯅꯕ ꯂꯥꯛꯑꯦ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯣ ꯁ꯭ꯇꯥꯐ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯣꯀꯦꯜꯒꯤ ꯑꯗꯣ ꯑꯩꯅ ꯃꯣꯏꯗ ꯄꯥꯎꯈꯣꯡꯅꯦꯕ ꯑꯩꯅ ꯆꯠꯂꯤꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯣꯠ ꯇꯥꯡꯉꯦ ꯍꯥꯏ ꯖꯦꯠ ꯀꯩꯗꯧꯕꯩ ꯇꯥꯡꯉꯣꯏ ꯋꯥꯏ ꯅꯣꯠ ꯂꯩꯖꯔꯤꯕ ꯂꯝ ꯈꯔꯁꯤ ꯆꯍꯤ ꯆꯨꯞꯄ ꯑꯣꯡꯂꯤ ꯂꯧ ꯑꯃꯨꯛꯈꯛ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯎꯔꯒ ꯄꯣꯠꯊꯣꯛ ꯑꯃꯠꯇ ꯄꯨꯊꯣꯛꯇꯦ ꯄꯣꯠꯊꯣꯛ ꯂꯩꯇꯕ ꯂꯝꯅ ꯄꯣꯠ ꯇꯥꯡꯉꯣꯏꯗꯕꯒꯤ ꯃꯔꯝꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯤꯌꯣꯕ ꯇꯥꯡꯒꯅꯦꯕ ꯂꯝꯁꯦ ꯄ꯭ꯔꯣꯄꯔꯂꯤ ꯁꯤꯖꯤꯟꯅꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯂꯝꯁꯦ ꯃꯗꯨꯗ ꯑꯋꯥꯠꯄ ꯂꯩꯕꯗꯨ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯗꯥꯏꯠ ꯑꯃ ꯂꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯔꯒ ꯂꯧꯕꯨꯛꯁꯤꯡꯁꯦ ꯐꯖꯅ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛꯁꯦ ꯍꯥꯏꯗꯤ ꯍꯋꯥꯏ ꯈꯪꯗꯦ ꯒꯦꯍꯨ ꯈꯪꯗꯦ ꯆꯦꯡ ꯈꯪꯗꯦ ꯑꯜꯇꯔꯅꯦꯇꯤꯚ ꯑꯣꯟꯗꯅ ꯄꯨꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯃꯤꯄꯥꯟ ꯇꯥꯡꯕ ꯑꯣꯏꯔꯣꯏ ꯃꯤꯄꯥꯟ ꯇꯥꯡꯗꯕꯁꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯃꯤꯄꯥꯟ ꯇꯥꯡꯗ꯭ꯔꯀꯥꯟꯗꯅꯤ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯄꯣꯠ ꯑꯣꯏꯒꯗꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯃꯅ ꯑꯃꯗ ꯕ꯭ꯂꯦꯝ ꯇꯧꯏ ꯏꯚꯟ ꯑꯩ ꯀꯦꯕ ꯑꯦꯟ ꯄꯤ ꯗꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ ꯐꯨꯗ ꯑꯦꯟ ꯁꯤꯚꯤꯜ ꯁꯄ꯭ꯂꯥꯏ ꯄꯜꯂꯦꯅ ꯃꯅꯤꯄꯨꯔ ꯆꯦꯡ ꯇꯥꯡꯕꯕꯨ ꯀꯦꯕ ꯑꯦꯟ ꯄꯤ ꯗꯤ ꯃꯤꯅꯤꯁꯇꯔꯗ ꯇꯥꯏꯅꯩꯅꯤ ꯑꯣꯡꯂꯤ ꯑꯩꯗꯤ ꯄꯤ ꯗꯤ ꯑꯦꯁꯀꯤ ꯑꯥꯏꯇꯦꯝꯗꯨ ꯈꯛ ꯄ꯭ꯔꯖꯥꯗ ꯐꯪꯍꯟꯅꯕ ꯌꯦꯟꯖꯕꯗꯨꯅꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯦꯁ ꯀꯦ ꯑꯣꯏꯜ ꯄꯤ ꯗꯤ ꯑꯦꯁꯀꯤ ꯑꯥꯏꯇꯦꯝꯗ ꯌꯥꯎꯔꯤꯁꯦ ꯑꯅꯤ ꯑꯗꯨ ꯚꯥꯔꯠ ꯁꯔꯀꯥꯔꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯂꯩꯔꯒ ꯑꯗꯩ ꯄ꯭ꯔꯖꯥꯗ ꯌꯦꯟꯊꯣꯛꯑꯒ ꯑꯩꯈꯣꯏ ꯁꯕꯁꯤꯗꯤ ꯄꯤꯕ ꯌꯥꯏ ꯀꯔꯤꯝꯁꯨ ꯂꯩꯅꯅꯕ ꯄꯩꯁꯥ ꯂꯩꯇꯦ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁ ꯂꯩꯇꯦꯕ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯈꯪꯃꯤꯟꯅꯕ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯇꯥꯃꯣꯅ ꯑꯩꯈꯣꯏꯅ ꯏꯂꯦꯛꯁꯟꯒꯤ ꯉꯁꯥꯏ ꯂꯥꯛꯀꯥꯟꯗ ꯄꯣꯂꯤꯇꯤꯛꯁ ꯂꯥꯛꯀꯥꯟꯗ ꯊꯥꯖꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯀꯅꯤ ꯀꯥꯏꯁꯦ ꯇꯥꯃꯣ ꯈꯟꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯇꯥꯃꯣꯒꯤ ꯄꯥꯔꯇꯤꯁꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯀꯥꯔꯛꯄ ꯑꯃꯈꯛꯇꯅꯤ ꯀꯥꯏꯔꯛꯏꯁꯦ ꯑꯗꯩꯗ ꯁꯤꯒꯤ ꯐꯝꯁꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯄꯤꯔꯛꯀꯅꯤ ꯀꯥꯏꯁꯦ ꯇꯥꯃꯣꯅ ꯑꯦꯛꯁꯄꯦꯛ ꯇꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗꯂ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯁꯦ ꯖꯦꯠ ꯁꯤ ꯑꯩꯒꯤ ꯑꯉꯛꯄ ꯄꯣꯠ ꯑꯃ ꯍꯥꯏꯇꯥꯏ ꯑꯩꯁꯦ ꯏꯁꯣꯔꯅ ꯈꯔ ꯑꯩ ꯏꯁꯣꯔ ꯌꯥꯝ ꯊꯥꯖꯩ ꯃꯤꯗꯤ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯒꯁꯦ ꯊꯥꯖꯗꯕ ꯑꯃ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯁꯣꯁꯥꯏꯇꯤꯗ ꯇꯧꯔꯦ ꯏꯁꯣꯔ ꯊꯥꯖꯩ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯈꯟꯕꯁꯦ ꯆꯥꯝꯃꯗ ꯆꯥꯝꯃ ꯆꯨꯝꯃꯛꯄ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯦꯟ ꯕꯤꯔꯦꯟ ꯁꯤ ꯑꯩꯅ ꯃꯥ ꯃꯇꯝꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁꯇꯒꯤ ꯍꯥꯏꯗꯣꯛꯑꯒ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯕ ꯃꯇꯝ ꯑꯃ ꯑꯣꯏ ꯑꯗꯨ ꯏꯂꯦꯛꯁꯟ ꯇꯧꯗ꯭ꯔꯤꯉꯩ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃ ꯇꯧꯏ ꯑꯩ ꯚꯥꯏ ꯂꯥꯛꯀꯗꯧꯔꯤꯕ ꯍꯟꯗꯛꯀꯤ 17ꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯤ ꯅꯪꯅ ꯑꯣꯏꯔꯅꯤꯀꯣ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯅꯪ ꯍꯌꯦꯡ ꯃꯇꯝꯗꯨꯗ ꯍꯥꯏꯌꯣꯅ ꯑꯩꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯈꯤ ꯅꯝꯕꯔ 1 ꯑꯗꯨ ꯆꯨꯝꯃꯛꯈꯤ ꯑꯗꯒꯤ ꯑꯗꯨꯅ ꯊꯥ 6ꯃꯨꯛꯀꯤ ꯋꯥꯠꯂꯤꯉꯩꯒꯤ ꯃꯃꯥꯡꯅꯦ ꯑꯗ ꯑꯩꯅ ꯀꯦꯝꯄꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯨꯝ ꯆꯠꯄ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄ ꯐꯤꯂꯤꯡꯗꯨꯅꯤꯀꯣ ꯑꯩꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯌꯦꯕ ꯂꯪꯗꯕꯥꯜ ꯀꯦꯟꯗ꯭ꯔꯁꯦ ꯁꯤꯟꯁ 1972ꯗꯒꯤ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔ ꯇꯥꯖꯣꯏ ꯏꯌꯥꯝꯕꯅ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯃꯅꯤꯔ ꯀꯩꯅꯣ ꯈꯪ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯅꯤ MPPꯒꯤ ꯃꯇꯝꯗ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯣꯏꯕ ꯐꯪꯉꯛꯇꯦ ꯑꯗꯨꯕꯨꯅꯦ ꯍꯟꯗꯛꯇꯤ ꯂꯪꯗꯕꯥꯜ ꯀꯦꯟꯗ꯭ꯔ ꯃꯤꯅꯤꯁꯇꯔ ꯂꯩꯗꯣꯔꯦ ꯑꯗꯨꯅ ꯐ꯭ꯂꯦꯛ ꯑꯉꯥꯡꯕ ꯍꯥꯏꯗꯣꯔꯝꯅꯤꯀꯣꯅ ꯑꯩꯅ ꯋꯥꯈꯜꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯗꯒꯤ ꯏꯁꯣꯔꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜ ꯑꯃꯅ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯑꯗꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯈꯤ ꯑꯗꯨꯕꯨ ꯖꯤꯠ ꯑꯩꯅ ꯈꯟꯕ ꯑꯃꯈꯛ ꯂꯩ ꯑꯩ ꯅꯣꯡꯃꯇ MLA ꯑꯣꯏꯒꯦꯁꯨ ꯈꯜꯂꯨꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯇꯧꯖꯈꯤꯕ ꯊꯕꯛꯁꯤꯡ ꯆꯥꯎꯔꯥꯛꯅ ꯈꯔ ꯊꯝꯖꯕ ꯑꯩ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯀꯅꯦꯁꯨ ꯑꯩꯅ ꯊꯥꯖꯕꯗꯤ ꯊꯝꯃꯨꯗꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯁꯦ ꯄꯔꯤꯡ ꯆꯨꯝꯅ ꯆꯠꯂꯒꯗꯤ ꯑꯦꯅꯤꯊꯤꯡ ꯍꯦꯄꯟ ꯑꯗꯨꯝ ꯑꯣꯏꯔꯛꯄ ꯌꯥꯕ ꯄꯣꯠꯅꯤ ꯊꯑꯣꯏꯅ ꯑꯣꯏꯒꯦ ꯈꯜꯂꯨꯗ꯭ꯔꯁꯨ ꯑꯩꯒꯤ ꯇꯧꯖꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯗꯨꯅ ꯄ꯭ꯔꯖꯥꯅ ꯑꯗꯨꯒꯤ ꯋꯦ ꯑꯃ ꯂꯝꯕꯤ ꯑꯃ ꯑꯩꯈꯣꯏꯗ ꯇꯥꯛꯂꯛꯑꯦꯕ ꯑꯩꯈꯣꯏꯗꯤ ꯏꯂꯦꯛꯁꯟ ꯂꯦꯞꯁꯤ ꯅꯪꯅ MLA ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯀꯥꯏꯅ ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜ ꯄꯤꯈꯤꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯦꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯤꯡꯗꯦꯕ ꯉꯁꯤ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯂꯥꯛꯄꯗ ꯑꯩꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯑꯦꯅꯤ ꯄꯔꯁꯟ ꯑꯩ ꯑꯌꯥꯕ ꯄꯤ ꯌꯨꯝꯗ ꯎꯅꯕ ꯀꯥꯟꯗ ꯑꯩ ꯐ꯭ꯔꯤ ꯑꯣꯏ ꯑꯩ ꯐ꯭ꯔꯤ ꯑꯗꯨꯝ ꯍꯣꯏ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯀꯥꯟꯗꯗꯤ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯔꯝꯗꯤ ꯄ꯭ꯔꯖꯥꯅ ꯄꯥꯝꯃꯤꯕ ꯈꯨꯗꯤꯡꯃꯛ ꯑꯣꯟꯊꯣꯛꯑꯒꯗꯤ ꯈꯔ ꯁꯔꯀꯥꯔꯁꯤ ꯂꯩꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯝꯕꯒꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯊꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯁꯔꯚꯦꯟꯅꯤ ꯄ꯭ꯔꯖꯥꯒꯤ ꯑꯁꯦꯡꯕ ꯁꯔꯚꯦꯟꯅꯦꯕ
masi aingon da feel dawi aduna feel dawi ba potu ma aina ngak na satle even Jit na ngasai aina khale leaders di moral very good moral like adamni aduga discipline like adamni aduga afabak chang like adamni afabak chang le gadi afaba wakalon khale afaba wakalon khalagadi afaba thabak tawi afaba thabak tawragadi praja khuding mana kanaba fangi aduna ngasi ngarang ai quarter da leite quarter da leiringai da 1 hours ai kanga da walking chale aduga hojik ai yum da leiba kan da su singi koi bai na semjari ba lilong sajing purai romba eco park si da 1 hours walking chale ai friend circle mayam ama ngasi maksu adum ai Jit kalaga si da unna da wari watai sabagi tanja phamjari sini aduna yam phaninge ai phare mayam phati haba nati ko all the elected members creative oiba idea laigadamne hojik praja da hanganingi di last 40 years elected member kya laigre langdawal kendra da shumba jaga ama semgolam de hoji aina jaga sina first second na naringudin ching da eco park akoi gi si haiboki si ai semdore ai kar yengre tawgen khalati ngamdaba laiti even siki laitabay bot karai sini aduga akoi north gate ki university ki awang thangba side sida aina hoji aina meter satret ka 90.90 sangone hoji park phajaba ma aina semdori aduna koi da determination leraba aduga tawgena khaliba thawak se afford toragadi Jit loina ngame aduna ekoi kai kai umakanda praja phatadana koi elected member phatre election da paisa mayam ama changdana koi phatri ni ga haibase se koi elected member khuding mana challenge zawdabne ai picha yawdana vote ka gi ga se ai gi challenge ne bai live ki adu magna karakri ne hojik su mathang gi ai mantri were ko ai mathang gi picha thadaru e adubu ai every week Tuesday numita ai hek laita laira wana si ana ana ye mayam se chale adu ai di phamba ya de ai di ai chakhum yong na changjale imung yong na changi matam du da aina ujaba sin saksang da nong yu raba ai khudak ta adi jinga balani leiba ngam da be si Jit laira bane phamung da nong yu raga kana tumning ani laira bane adu aina khudak da tilbal ani si laira ga aina khudak ta immediately magi problem in solve tawi ai laira ba ana ye yaw sing lupa lising ohum ai contribute tawi minimum aduna masumba mayam si tawraga praja ga interest ler pa kanda di praja si akoi gi di kari haini imung manung icha isu amata oibagi wakhalon je akoi da feel dawle masi khuding mak adi elected members in hairaga na eta mind dawda ni te akoi commercial wo heloi da bane politics se real cause thawak tawba ma darkar lairiye tawsu tawbiri mayam ama mateng pangna even ai hayeng simak ai ngasai Jit ta ju panjagi ba ai mantri waraga lairaga tawuna te ai MLA waringai de choi siki paidring wai de su adum tawraga laki aina ngarang bawda lokhat jaba report ta mi samnga ga tara angang widow gi macha sing very unlucky akoi future se Jit akoi de yam ning ba kai badi akoi gi chilinau sing na nupi angang thiraga alcoholic addict oiba drugs sinaba mapam marang khangdana siba mayam jina ichan jing je lukra bi ja suki matik leire moino hundo ma angang jing adi mama mapa leira bhawu da masa sem da wari adagi magi mapa su leitre adu mama na masa jing je adi thaga masa du mi oina sem doine aduna moi gi lag lai su leiba ming chan ba phi adagi phi ro leina na ba apik pai mau na ma khakpi amount do na te yana darka wedi yamne encouraging oiba adi mama mapa pungbang sudana hingi bodo bodo satisfy oidrini adu ima laira bana ai yo kadoine adu ai mi oidaba yate na wakalon khalan bagi message hai be numisida aina pi Langdawal Kendra Widow Committee gi nupi mapan na saba committee mana pirakoni aina MLA waringa da ahum lakpi gre housing mantri ware ahum lakpi re aduna masida aina kona angang jingina ai space ai wakalon je tarba matungda kakana haibadu ima
ꯃꯗꯨꯅ ꯑꯩꯈꯣꯏ ꯄꯩꯁꯥꯒꯤ ꯅꯠꯇꯦ ꯏꯃꯥ ꯑꯩꯈꯣꯏ ꯆꯠꯀꯦꯅ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯅꯥꯀꯣꯡꯕꯅ ꯇꯥꯏ ꯑꯗꯨꯅ ꯖꯤꯠ ꯂꯩꯄꯥꯛ ꯑꯃ ꯁ꯭ꯇꯦꯠ ꯑꯃ ꯆꯥꯎꯈꯠꯍꯟꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯕ ꯀꯥꯟꯗ ꯌꯥꯝꯅ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯩꯗꯣ ꯑꯩ ꯅꯣꯡꯃꯇ ꯁꯤꯒꯤ ꯃꯔꯝꯗ ꯅꯁꯥ ꯃꯇꯦꯡ ꯄꯥꯡꯉꯦ ꯅꯪ ꯋꯤꯗꯣꯅꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯑꯩ ꯍꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯍꯜꯗ ꯄꯦꯟꯁꯤꯟ ꯄꯤꯕ ꯐꯤ ꯄꯤꯕ ꯚꯦꯔꯤ ꯒꯨꯗ ꯑꯃꯁꯨꯡ ꯐ꯭ꯌꯨꯆꯔ ꯀꯩꯅꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯟꯗꯕ ꯌꯥꯔꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯉꯥꯡ 100-150 ꯃꯅꯨꯡꯗ ꯑꯩꯒꯤ ꯁ꯭ꯄꯤꯆꯇꯨ ꯇꯥꯔꯒ ꯑꯩꯅ ꯃꯥꯕꯨ ꯐꯍꯟꯅꯤꯡꯉꯤꯕ ꯃꯣꯇꯤꯚꯦꯠ ꯇꯧꯕ ꯑꯃꯈꯛ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯂꯩꯕꯥꯛꯇꯤ ꯑꯗꯨꯝ ꯐꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯐꯔꯒꯅꯦꯕ ꯂꯩꯕꯥꯛ ꯐꯗꯣꯏꯁꯦ ꯑꯩꯈꯣꯏ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯏꯟꯁꯦꯠꯁꯦ ꯖꯤꯠ ꯑꯩꯈꯣꯏ ꯆꯦꯟꯖ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯤ ꯁꯤꯗ ꯈꯤꯇꯪ ꯊꯩꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯕ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯆꯍꯤ 2020 ꯂꯥꯛꯑꯦ ꯖꯅꯋꯥꯔꯤ 15 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯔꯤꯁꯐꯜ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯄꯣꯠ ꯂꯩ ꯍꯥꯏꯕ ꯃꯌꯥꯝ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯉꯥꯡꯅꯕ ꯂꯩ ꯁ꯭ꯋꯥꯏꯗ ꯇꯥꯃꯣ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤꯗꯤ ꯑꯃꯈꯛꯇꯅꯤ ꯀꯥꯔꯤꯁꯦ ꯂꯣꯛ ꯖꯅꯁꯦ ꯄꯥꯔꯇꯤꯅꯤ ꯆꯦꯟꯖ ꯇꯧꯔꯛꯄ ꯌꯥꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤ ꯐꯤꯜ ꯇꯧꯕ ꯂꯩ ꯇꯥꯃꯣ ꯑꯩ ꯑꯇꯩ ꯔꯤꯁꯐꯜ ꯇꯧꯕꯗꯤ ꯈꯪꯗꯦ ꯑꯩ ꯏꯁꯥꯒꯤ ꯁꯦꯞ ꯇꯧꯕꯗꯤ ꯅꯠꯇꯦ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯖꯤꯠ ꯑꯩꯅ ꯀꯦꯕꯤꯅꯦꯠ ꯄꯤꯇꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯒꯁꯤꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯑꯩ ꯔꯤꯒꯨꯂꯔ ꯅꯞꯁꯥꯒꯤ ꯆꯦꯡ ꯐꯖꯅ ꯄꯤꯔꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯊꯛꯇ ꯑꯃꯨꯛꯇ ꯑꯣꯏꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯔꯥꯝ ꯕꯤꯂꯥꯁ ꯄꯥꯁꯋꯥꯟꯁꯦ ꯑꯩꯒꯤꯗꯤ ꯒꯨꯔꯨ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯃꯔꯝ ꯆꯥꯅ ꯍꯥꯏꯕ ꯋꯥꯁꯤꯗꯤ ꯊꯕꯛ ꯍꯦꯛꯇ ꯑꯣꯟꯊꯣꯛꯄ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯐꯪꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯁꯕꯁꯤꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯤꯕꯁꯤ ꯃꯣꯔ ꯗꯦꯟ 50 crore ꯍꯦꯟꯅ ꯂꯧꯈ꯭ꯔꯦ ꯔꯤꯁꯣꯔꯁ ꯂꯩꯖꯗꯕ ꯂꯝꯗꯝꯁꯤꯗ ꯍꯥꯏꯗꯤ ꯄꯩꯁꯥ ꯄꯤꯔꯛꯏꯕ ꯈꯣꯠꯂꯛꯏꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯅ 2015 15-16 ꯑꯩꯒꯤ ꯒꯚꯔꯟꯃꯦꯟ ꯄꯦꯔꯣꯠ ꯈꯛ ꯅꯠꯇꯕ ꯃꯁꯤ ꯄꯦꯃꯦꯟ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯄꯤꯔꯒ ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯒꯤ ꯑꯋꯥꯕ ꯀꯔꯤ ꯇꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯚꯟ ꯅꯞꯁꯥꯒꯤ ꯆꯦꯡ ꯍꯧꯖꯤꯛ 85% ꯌꯧꯔꯦ 87 ꯌꯧꯗꯣꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯥꯙꯥꯔ ꯁꯦꯠꯇꯤꯡ ꯑꯅ ꯑꯃ ꯇꯧꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯗ ꯆꯦꯡ ꯍꯥꯞꯆꯜꯂꯦ ꯈꯣꯠꯆꯜꯂꯦ ꯇꯧꯔꯤꯁꯦ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯀꯛꯈ꯭ꯔꯕꯅꯤ ꯊꯑꯣꯏꯅ ꯍꯥꯏꯗꯅ 80% ꯌꯧꯔꯦ ꯍꯥꯏꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯇ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯊꯪꯗ ꯃꯅꯤꯄꯨꯔꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯅ ꯑꯁꯥꯝꯒ ꯆꯥꯡꯗꯝꯅꯕ ꯀꯥꯟꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯔꯨꯕ ꯂꯩꯔꯤ ꯑꯗꯨꯅ ꯀꯦꯕꯤꯅꯦꯠ ꯄꯤꯇꯤ ꯃꯤꯅꯤꯁꯇꯔ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯒꯥꯏꯁꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯒꯗꯧꯕ ꯃꯥꯟꯗꯦ ꯁꯤꯗ ꯑꯩ ꯀꯜꯀꯜꯂ ꯍꯥꯏꯕ ꯋꯥ ꯅꯠꯇꯦꯀꯣ ꯃꯔꯝꯗꯤ ꯚꯦꯔꯤ ꯒꯨꯗ ꯔꯤꯂꯦꯁꯟ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯁꯤ ꯃꯤꯅꯤꯁꯇꯔꯅꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯒꯣꯗꯥꯎꯟ ꯁꯣꯔꯇꯦꯖ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯒꯣꯗꯥꯎꯟ ꯄꯩꯁꯥ ꯂꯩꯖꯗꯕꯅꯤꯅ ꯁꯥꯕ ꯉꯝꯗꯦ ꯑꯗꯨ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔꯅ ꯑꯩ 6 ꯒꯣꯗꯥꯎꯟ ꯄ꯭ꯔꯄꯣꯖ ꯇꯧꯕꯅꯤ ꯌꯥꯝꯗ꯭ꯔꯕꯗ 2-3ꯗꯤ ꯇꯧꯔꯛꯀꯅꯦꯅ ꯈꯜꯂꯤ FCIꯒꯤꯗꯤ FCIꯅꯤ ꯃꯣꯏꯗꯤ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯂꯩ FCIꯒꯤ ꯄꯣꯠꯁꯤꯗꯤ ꯊꯝꯐꯝꯁꯨ ꯌꯥꯝ ꯂꯩ ꯑꯗꯨ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯅ ꯍꯣꯏ ꯂꯧꯊꯣꯛꯇꯕꯗꯨꯗꯤ ꯑꯣꯅꯔꯦꯕꯜ CMꯒꯤ ꯑꯗꯨꯒ ꯁꯦꯟꯇꯔꯒꯤ ꯀꯩꯅꯣꯗ ꯗꯤꯄꯦꯟ ꯇꯧꯏ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯅꯨꯡꯅꯥꯡꯕ ꯂꯩꯇꯦ ꯐꯨꯜ ꯀꯟꯐꯤꯗꯦꯟꯁ ꯂꯩ ꯑꯗꯨꯒ ꯑꯃꯅ ꯑꯩ ꯔꯦꯚꯤꯅ꯭ꯌꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯀꯥꯟꯗ ꯈꯪꯉꯤ ꯂꯝ ꯄꯥꯝꯗꯕ ꯃꯤꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯅꯣ ꯖꯤꯠ ꯑꯗꯨꯕꯨ ꯅꯌꯥꯝꯕꯒꯤꯗꯤ ꯅꯪꯅ ꯈꯪꯉꯤ ꯅꯨꯡꯉꯥꯏ ꯍꯥꯎꯁꯇ ꯑꯩꯅ ꯔꯦꯚꯤꯅ꯭ꯌꯨ ꯍꯦꯛ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄꯗ ꯋꯥꯁꯛꯑꯒ ꯍꯥꯏꯈꯤꯕ ꯀꯔꯥꯝ ꯁ꯭ꯌꯥꯝꯗꯤ ꯂꯝ ꯃꯆꯦꯠ ꯑꯃꯠꯇ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯂꯝꯁꯦ ꯄꯥꯟꯁꯤꯜꯂꯣꯏ ꯑꯩꯅ ꯋꯥꯁꯛꯇꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯄꯥꯜꯂꯔꯣꯏꯗꯕꯅꯤꯅ ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯉꯣꯟꯗ ꯂꯝꯒꯤ ꯄꯥꯜꯂꯨ ꯍꯥꯏꯕꯁꯦ ꯍꯥꯏꯔꯔꯣꯏꯗꯕꯅꯤ ꯔꯦꯚꯤꯅ꯭ꯌू ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯗꯤ ꯂꯝꯁꯤꯗꯤ ꯌꯥꯝ ꯂꯧꯕ ꯌꯥꯔꯝꯖꯥꯠꯅꯤ ꯁꯤ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯋꯥꯁꯛꯈ꯭ꯔꯦ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯥꯒꯁ ꯍꯥꯎꯁꯀꯤ ꯄꯜꯂꯒ ꯑꯩꯅ ꯋꯥꯁꯛꯈ꯭ꯔꯦ ꯑꯗꯨ ꯑꯩ ꯀꯤꯞ ꯇꯧꯋꯦ ꯑꯩꯅ ꯈꯪꯉꯤ ꯂꯝ ꯍꯥꯏꯁꯤ ꯁꯔꯀꯥꯔꯒꯤ ꯂꯩꯖꯔꯤꯕ ꯂꯝꯁꯦ ꯄꯤꯊꯣꯛꯇ꯭ꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯦꯕ ꯁꯔꯀꯥꯔꯒꯤ ꯂꯝꯅꯦꯕ ꯑꯦꯅꯤꯊꯤꯡ ꯁ꯭ꯀꯤꯝ ꯄꯥꯏꯈꯠꯄ ꯌꯥꯏꯑꯕ ꯋꯥꯟꯁ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯒꯗꯤ ꯂꯝꯗꯣ ꯚꯦꯂꯨ ꯃꯃꯜꯁꯨ ꯂꯩꯇ꯭ꯔꯦ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯂꯧꯁꯟꯒꯦ ꯍꯥꯏꯕ ꯀꯥꯟꯗꯁꯨ ꯑꯔꯨꯕ ꯂꯩꯔꯤ ꯍꯥꯏꯗꯤ ꯌꯥꯗꯦꯕ ꯂꯧꯒꯦꯁꯤ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯑꯗꯨꯅ
lamgi mantri oibada hoi lampiu kholu yadabagi saubo warobudi mayam lay ayamba kanda yam kupna monitor tawe aina piba lamama khaklai prajana chai tara kun settle tawraga leiba lam singdudi moida pata pi thokpada kasu kaida bududi ip ada len gi matang se aina as a revenue minister Manipur ki praja khangmin nan ko just point an hum dai jage akoi MLR Act LR Act se 1960 se 2014 ki conservation of paddy land wetland Act se laktri mamang da rules ki matungina akoi low parima the commercial purpose ki damakta homestead land onba kanda lupa crore ma thigdam ne sarkar gi rules matungina kana thiram gi onba sunga mamde paisa do piba ngamdabani na sarkar gi chana loan sa tudi thogai be adamina aduga residential purpose gi namakta hariba jaga si yum kai sana na ba tawba kanda su lupa lakh kun manga thigdam ne means exe adum MLR LR Act lining ai da su implement dawangam deba oji 2014 ki mamang da paddy field da sariba structure mayam se chumna gi nati adu praja je khoina onbiro na notice mayam thareba compensation khara adi thiraga onbiro hai kan da single praja tholakte apulai lera loiren similar ko problem oji conservation of paddy land wetland act lai 2014 adu da di lamji only just yum sana na bagi nongta point tara urban area da point 20 rural area pigadam ne 14 ki ek se pass or matung da sahi hum ju implement rom dre anga po phang na sagre still hujik su thingna dum sabalai adu hujik yam nungai ri di 1960 ki mamang da leramba mayam ama 14 ki matung da lakpa mayam ama masi Manipur sarkar na report se loina bak lokhalaga kamai tawdana ati streamline dawani praja je hetta nehet pasu ya banati wagdu se khoi praja ne ba aduga ek sigi merit and demerit implement tawda ba jaga nunga mayam ama adi amend tawda ba sumba se khoi yam kumna study tawri aduna praja gi welfare sta tawgena khali khwai dagi luri di aina KNPD revenue minister oibesti mayam gi chei bam oire maram di ain ngak tri kanano ain ngak tri kanano yum sajali si kanano adagi yum je ta thugairaga prajane ta yaradabra adagi court chaloi dabra adagi kanaumbe elected members sing ming thapaning de mayum na labuk ta sai aduga yum thugai je mahai thugaira di moi han thugaira kani se dum loi khangba darka leiba aduna akoi yamna controversial oiba amana amabu blaming tawba sigi mota lengak paise punna adi khanaraga nainaraga merit and demerit tawraga praja kamai wahandana praja je sarkar praja gi nudna leibani praja su sarkar da depend tawbani ana akoi myam je cooperation pimina bama darka leiye e makata na tamogi semgul sakal sam phaje asaida mu phom ga anda tamogi makata na waisana si namogi le konjam phajagre makata laksini se jik lei bak ba cho issue moi ba hai tai go namogi sengot sagale myam sing thong phajagre langning se khoi hajil lei ba BJP ne let to sarkar sida khoi CAB dagi CAA on gre tongan ba masi tongan phom sing sogat pa amsung sogat ta bhai pole eje le me na moina eje minister man na tabda minister ge point of view na sige eje le moina masi kamai na khanbi ta singmadi भारत से मैम नदी पॉलिटिक्स से यामना कम्युनल पॉलिटिक्स तौरे खोले ना मैम अमा हाइब लेरगसु आइदी कम्युनल पॉलिटिक्स थोइदोना लैतेना खल्ले याम चुम्मबने बांग्लादेश दा नत्रगना अफगानिस्तान दा पाकिस्तान दा कोई माइनॉरिटी सिंगसी द मेजॉरिटी कम्युनिटी ना टॉर्चर तौबसे कोई लोई खांगे अदुगा इंडिया ददी एनी तोंगानबा माइनॉरिटी कम्युनिटी सिंगसे थ्रेट तौबा लैबा यारोय खोलोयना हाइबा खोटपसे कैसु लैते अदुना इवन अकोई सामक फौदा
matam amada Burmese ki maitai mayam ama sida lakpa kanda adi ain gi oiba thong da natragasu Manipuri singbu Burmese laibak da otna khotna tawraga di noi gi dang ta khoi leiri gai si ai prime minister mo oidrasu ai dum hai maram di moi gi adi pungning chaukhna na ba khona na ba adona ma hariba country khara sitagi akoi any khara jati khara minority oiba singsi lakpa kanda akaiba leiti na khalle maram di bharat democracy chatpani yamna sauba adi laipang ni Muslim jingi di Muslim ki country edum leje aduna CAA si satpa kanda bharat laiba Muslim amat sokadaba leiti adu kari do bogi bharat laiba Muslim jingna Pakistan da natragana Afghanistan da Bangladesh da laiba Muslim kari do bogi changan ning doino moi bu taram no poi mathau su ta di maram di moi gi right to dum phangaga adi lairi aduna thoidong na ai CAA satpa kanda Manipur gi oina chu kaisu effect tong ningai leite maram di ILP sina koi fully protect aurani oji mayam na khabar da kagaz dai inari ba indigenous or permanent settlement gi wari ek natraga ain chanari ba lo lady singchi peoples ki wa du tarba matungda yamna permanent oiba punama akoi adum sarkar na settle tawgani hojikti hawbada ngairi mayam loi ubiramani even ngarang makta da bazar manungda noi permit adi lawro CM paibadi darkar leire sanga kwada mayam ama screening tawe aduna handaki CAA ga ihauga mari leinana Manipur se hoje ILP sanar pasim di jit aidi popoi mhaya lena khale akoina politics tawrubagi mai pakpune adi summa khudong chaba ma phangma sichu asugi mati apen ma phawi maram de akhoi chu dum khalle ba akoi minority ni minority community si majority na Darwin theory gi matung ina dum dominate tawe se necessarily tawe ado bharat ki yam ba mising mayam se changjalaktana akoi minority oi ba Manipuri jati si mangi dra haibagi nungnang ba adu adagi without any permission free oina sangakhiba adagi Indian Railway gi train je la kanda amoena effect tawgani gaina khanjaram badu hujikti lam leiba yomba si ma yararoi adagi moi lakpagi maram akoi khangani numit mangani leigera tarani leigera or natrage employee oigera satra oigera aduna aikoi lamdam si protect taunana bagi khudong chaba ma CAA na Manipur gi state pyramina idi CAA se am thagani CAA laktra de khoi ILP se phangwe ILP khudol tawrei se CAA gi mapana ne ba aduna CAA gi mayok da wangang boi mohta khoi di taram no upham thuena khalle maram di ILP chanari ba jaga da CAA na kari su effect tawroi haiba se rules ki matung ina pire chumne Indian citizen bauda sang mada lurba jaga sida karai dagi foreigner pusala thamdoino aidi blame to way are na pong tau da tawna ba point da haina ba adagi praja sing di very innocent ni intellectual mayam sina effect tawgani haibagi maram do pibiro ba ujil langdawal kendra haire ni kendra humpu magi representative lai sang ta identify tawna seva foreigner ka ai kendra da le rage ba university leibagi adi lai chu tamba khotpa moi di permanent settlement juna te matangi matuina chachagi dauni aduna real fact tawraga tawraiba phabasi encourage tawraga yes phataba oiraga na maduna effect tawgada oiraga na just pinpoint da adi thillaga haibiyo maduna manga da mi awan bu bharat luk khrada ni Manipur mang rani Manipur lairaroi pongai da haibaduna di praja singsi di yamna innocent people lai amana haraju chumboi ningba amana haraju chingboi ningba aduna aigi oina di CAA na Manipur da ILP gi khudon tawriba se CAA na pibani na CAA bu taram no oksari na dom da thamjage yam so phum ne do lei ba ji ajik ILP phum de lai si de khoi indigenous ki chap chaba ma gi definition ama yaw di haiba at the same time khoi lai bu singsi ma si kamai do dana lei ba indigenous define to ga dana permanent oina lei ga da ba kang bu sing du gi khare lup hol lei haiba khoi lei sai da khoi sarkar ki side ki khanna bi lei bra kamai to sarkar ki side ki very seriously khanai
Aidi yam siang na haragati adum sarkar na warep lawang ang baponi merit and demerit mayam ama naina kini aduga real adi field kari effect lake do yengani adi pok taba pok pada ngari ba nga ama pakang pawati yaroeba aduna magi laiba mayam se kuina study tawrba matung da yamna concrete oiba decision ama government na sungsoi choi na lawgani adi poche kitanga kuina Prajagi intellectual circle mayam gi opinion akoi collect tawri social organization gi tawri Manipur Prajagi tawri afaba duneba atop state ta lei ba atop state ki chu akoi information collect tawri aduna praja singna masida langtak na dana yamna hena mi pai bi dana aina nungai tabam khak lei ji ranti tawjari ba phole pai ba khoise yam siang na haragati grassroots level lagi horokpuneba aije matam amagi satra gi leader ni matam amagi club ki leader ni samasi manung mapan phawna yengaga lakrabani last 40 years ado akhoi su uieba ngasi akhoina ranti tawriba ngasi akhoina mantri orise leipaki damaktane ba ai sagi oijaba khak nateba akoi everything sacrifice to ngamngone ba chinna poy haijan manateba kai makanda leibaki sulak bakana di thawai bo thadu pangangone na koi haigi ba leibaduni ujik chu adugi mota better suggestion baby oba adi media gi through the pb rasu or discussion hour the pb rasu personal unarga pb basu afaba manipur gi future bo tungi generation bo praja bu asuki mati nungsijari ba sumain tawdana praja na khanbirba mute akoi su praja bu nungsiba lay ado nuksibam leitaba manba yamna commercial oiba manba mongda heta ngangapase sibudi aibudi mina haiba khopada kya warubudi leigandaba no pane adubu thamoidadi karino tawrisibo leibak sibo wesi hoi praja phanaba honaba khoigini leipak nungsi chanana lehenbaso khoigi responsibility ni adubu tawjaraiba thaba khara duda prajana cooperation pibiba hena best suggestion pibase jit darka lei ngasi ai jit ka aiga faminare e tamo leibak ki oina simadi phagane haibada aina lawro de wadi leite lengak pa ina ngai ba khoina adi ain semaka doriba adi mapung phaba wakhalon puthor ka do je praja gi mayam dugi adi voice to tarba matung daneba aduna hojik se koi government na honorable chief minister gi makhada adi voice kanna targa Prajana pami je karino na nainabagi tanjani ojing ngasi tang January handaki January tang 1 dagi haure madugi adi yamna positive response adi lakpa haure adagi yamna eta athuba de action dawsu yade maramdi khoi amadi umina badarka le jit bharat khaktana tana khoi manipur gi kolkata daga yam leigo bangalore da lei delhi da settle taw lei even anywhere the lady aduna moi khaki interest yengadabne haibagi wadi nate government di one sided obiade whole thing yamna di any problem thon beade government ase loina baki mapa mapini bharat ta khoi lairi bani bharat da lairi mena bharat da ngak yon jai bidi nate aduna whole situation tawraga matam khargi manung da jit whole problem solve tawgani praja gi cooperation pibiyo revenue gi matang se tamna pai bi ne rai se khoi tongan to ma jaga haijang sai bi gi duni mamang da oiramba minister me ama masa gi lepsan na bona bai tare ko bazaar da lam metaloksal bazaar da plot leitaba digi bangalore da khangde ma khangde flat leiba delhi da leiba myam su leire swai da khoi manipur gi oina phane na ba hai tare tamna kari to honing mo sai area se kai lein hojik se land bank hojik ai kan instruction pigre sarkar gi haibadi manipur da lairiba manipur sarkar gi lairiba lamsing si land bank da loina adi pesa bank da thambadona adumaina land bank ama semaga thamba maram chadaba lam pithoktaba adagi mlr lr ek sisu hanagi su yengaba aduga hujiki 2014 ge pedi
Land aduga Wetland Act 2014 disu adi adum tamna adi implement taunana bohana ba aduga praja singsi moina tauriba singsi kamaina minimize tawgadagi karma maungda adjustment tawgadagi khokadagi haibagi yamna matha saba department oi maramdi hujikti asoibadi yam laigre ne jit huji masi hairaga ek tubul nathai nataba huji akoi naharon more than 8 lakhs ki mathakta thaba phangdadana lai aina yengjabane okloraga landabang kendra da okloiba karorpati lai ye loiba karorpati lai akoi ne startup program mayam paisa pithari karoram bi da lakh kunthra ne akoi ne subsidy pi ri se thaba pi bu ngamde object development mayam do tawkar na karai tawdori uri bani sarkar ni na mayam na haibu so haibani matam du da land darkar leba somna ne yum MA pass hoga BA pass hoga ai lau urga dum layo masi kanaum ta di ek si mayok to leire mantri je na khangani lau sama ubda di ai su lau mi ni lupa lising mari bo kana di somda di nga yok poda ikai thabi thada bada di lak ta tale sumba mayam si uraga akoi gi narol akoi da yam darkar le je jit pedi phil su kan gada bani maram di cheng lai tra de akoi hingde adubo akoi naharol lakh nipan thabak pangdanu laise thabak pidragadi masi government gi responsibility lakane adudani aina hingon suraga aigi laiba naharon mayam hingon subi holeina pothok laitana chahong ahong malamda moiroi mantri ni hingon subati noina naphina na selaga kai yeng lai jone chu ana suale adudi aigi hingon macha khangde lau khangde lari mayam se pothok se puthora di adum hingadoi neba hoji mayam na di uri pedi field pochai khara sajalle khochalle manipur je mang da ngairi chahi amagi manung da thaum da gi na sin da na tha mapan adi tar ga lei si di nong da wa hai di ba adu sharupudi lomi mayam agriculture gi lei ba expert mayam MI gi lei ba expert mayam tanarasieba adu lofam je adu han kanje lofam de adu han kanjeba oje aina ubani ai revenue minister moina lopuna lo ude jit lopuna lo ude lawana ure paulo kera loira tangkai sabi tangkai em tangwada ba natragana loksan phobot manga taruk tangwada ba aduna lopu sing lo uning de adu mazon mayam dagi lopuna lo muning dre na loksan uri mayam da pitho chu apoti ni haibadi kam ko ngre aduna akoi land se properly use tawna na base even ai kenom haija ge ba thangdok thangjin gi wadi na te agriculture land da kaima pon ama sajale haiba se revenue na as per act khudak ta act tawe de report kanana pi gani agriculture department na pi gani sumba thaba ma tawre na ayeng low quarter dia tu torkan dia in time agriculture department na report pi gibra pi dabra loophole se kanagi no karigi prajada taina du summa mayam amalai aduna summa mayam se khoi punne he bhab tami naraba praja se mindset se punne he sense tawraba as adu di jit ahong musiam lakani natragati ne ko akhoi di praja na hai politician phata dana tawri me hai politician akhoi na mu hai vote bu karora dam sanga la karai phadui no hai ade shumba mayam sina abaga mag inthok engine ga leina basina khunai je chaukhatan na bagi chauba macha oeba ai discussion hour si kaima kan da yamna creative oiba idea very good suggestion piba yauba dagi shumba da di tai ko akhoi bugjai da sai ga do ga di jita du su tani ngakti maram di akhoi ju ta hange ba akhoi na last 40-50 years da praja gi da kau tawriba contribution do noina tawrabran he kai ne ta hangninge ba aduna akhoi same platform amada lakpa darkar le akoi manipur khunai si chaukhat se bharat ki state ki manung da apikpa state oraga su akoi amna mangjin thaba state oi je hai targadi ai gi responsibility launa bagal loina na akoi same platform na samina ba opposition ruling politics ki laina bado domaina moino ba tor de akoi de ngang haurage
मोइना बाहारदी लहरगे हाइबगे वाखलोंदुदी नतब यामना कंस्ट्रक्टिव आइडिया अमा लैबा मा दरकार लैरिबा मतमदुदा मणिपुर चौखकनी अदुगा अखोइना हुजिक नेग्लेक्ट तौबा यादबमना जित अखोइगी नारोलसिंग यामना एडवांस होइरे लाइरिक लाइसु फजना हाइरे टेक्नोलॉजी की वाखलोन फजना लैरे आइडिया फजना लैरे एनीवेयर वर्ल्ड सतपा कांदा आई कैम चौथोकचे नोमा आइना फ्लाइट तोंगा लांगमिनबा कांदा अदि अतोप जाति की मीम हाइबनी अस नोई मणिपुरी जिंगजिदि थबक तौबदा ट्रांसपेरेंसी सिंसिरिटी लेबर मान अदुहार कांदा मीन्स मागा थबक तौमिनबदा याम एफिशिएंट ओइबा मी खरा लोइनरगा लेरिजे आइना खंगे आइना नंग कनागा लोइनेना हाइ कांदा अखोइगी नारोलसिंगना पीरिबा कंट्रीब्यूशन दो मा रियली एप्रिशिएट तौ कांदा एज ए मिनिस्टर आइगी जाति की नारोलसिंगना अदु तौरे काइना आइगी मणिपुर की खुनाई की नारोलसिंग अदु तौरे ताबद जित आई चौथोकजब पाहवे अदुना अखोइसे अफबगा फटबगा मिक्सअप तौरगा सटप सोसाइटी नि मांगलोमदा संजनबदा खरा रुबा लैरि अदुना मसी अखोइ कोऑपरेशन पीसी अदुगा गुड सजेशन पीजे गुड सजेशन अदि अखोइ खुदिमन लैंगा ए गायना हरगा आई हत आइना लोइ खंगमनि हाबदुदि लानगनि मैच्योरिटी हाइबो पोसिदि अफबो वाखलोनसिदि मियामना पीबा पुनिंग इथिल द स्वयं डिपेंड तवे अदुना आइना मणिपुर प्रजादा मखा अपील तवे भोट काबसे पैसा याम चंगन बिगनु पैसा याम तिंगन बिगनु अदुगा ट्रांसपेरेंसी लैनवा सिंसियरली हाइबा ngamba प्रजा ओइबियो लोकल डेवलपमेंट काय चखरे हुजिबोदा क्या थादोखरे करिगिनो अदु तौदबा दा तौदबा एनी हाइबा ngamba प्रजा ओइरा कांदा अखोइ और नत्रगना नंगना अखोइदा अरोना थुप थमगा दुमाइना थबक तौरक तारगदी मथंगी भोट चही मंगा खतनी नंगबु लेसन तंबीबा ngamba प्रजानी गायना हाइबगी वखलोन अदुना भारत की मनुंगदा आई रियली एप्रिशिएट तवे मिजोराम खंबिरी दुनगाय मिजोराम की चौखटपा सिविलाइजेशन मी की चौखटपा सिदी अंगकपनी उजे एनीवेयर पोट अमा योनबसे पोट से उफुदा हाप मरोयबा फी अमा कुप थनमनेबा पुंग निपान मा लानेबा पुंग मंगा मा हनग्रे मोय चांगन जाबनिना कनावमतन पोट हुरानदे अखोइ सोसाइटी दी होय मसे अखोइ सरकार की रेस्पॉन्सिबिलिटी नि को करीनो तौसिबो युमदा संगोइदा सुमांगना थंबा गारीबो हुर पुखलेने करीनो बलाइबा सोसाइटी जे सरकार अखोइ रेस्पॉन्सिबिलिटी नि तौबदबो कनाउम खरगी पीपल्स की माइंडसेट से चेंज तौहनबगी तंगाइ फदब लेबा अदुना आइदे भोट का लेपबै सर्टिफिकेट सिदी क्लब गुम्बा सोशल ऑर्गेनाइजेशन द तरोपा मियामना मसक खंगबदा ओइना लेफनिंगे पैसा की वैल्यू ना पॉलिटिक्स की मगुल लेपा सिदी फगदौ मानदे अदि मासी कमाइना होरके कमाइना चौरके मागी वाखलोन करिनो मागी मोरल करिनो अदि मागी थक्सी खासी करिनो माना पामजरी जे कइनो गाइने फजना नैनरगा भोट कासे करादि अदुम होजि कारजे फते हाब नतिको अदु ओन तेना सखिनी द हेन दरकार लैरि दरकार पीपल पामबदो पीपल्स न हजि लेब सरकार तमो चही अहुम फजले तांग 35 से अहुम फादोरिनी मखा ताब चही अनि मे लैरि चही अनि सिदा तमनो पाइबिरिबा तुवान तुवान डिपार्टमेंट अनि नि केबन पीडी अदु रेवेन्यू करी करी हेन मोर इंप्रूव अनोबो चही लाखप इरोइना करी करी तौगेने सादा खंजब तमो कै लेन हम कया लुरगे अवेयरनेस पीबसिनी याम दरकार लैसे पीपल्स की राइट सी फंगना अवेयरनेस पीबसिने दरकार लैसे अवेयरनेस सिमा फजना पीगेना खली अवेयरनेस पीननब खरा हेना nganगुरगना आइसु मिवा ताई अदुम करिगुम खरा नीति नियम की मखादा थबक तौगेना होनरुबदा मंत्री लौथोना को तंखाय मा हेता लाउसलै अदुना जित कैबिन पीडीदा ओजिकी बेनिफिशियरी सेम पर्सन पीना होनगनी चेंग चाक की लीकेज लैबसी ओजिक खंबिरी दुंगाय ई पोस्ट इलेक्ट्रॉनिक पॉइंट ऑफ सेल बायोमेट्रिक्स तौबा अखोई 1670 डिस्ट्रीब्यूट तौखरे संगागा मौद्रा मरी खतंगाइरे अवांग बोब खरतदि असे अखोइना टॉप तारिबनी सीमा तौनना होनगनी आधार सेटिंग सेम पर्सन लोइसंगनी कैबिन पीडी की अदुगा पीपल्स राइट से मैक्सिमम फंगना होना लोइना गोडाउन खरा साबदसी ऑलमोस्ट खरदी यारे न खल्ली अदु याम कन्न तंगनरी 1920 की रूल अदुम चथरगदी सारगे न हाइबगी पोन मलाई सीमा कैबिन पीडी दा
aduna people gi praja gi khangmin na basima darkar oi hai basima masima thamjage aduga revenue gi oina di ngasai gi ai ngasai jaba 1960 dagi MLR LR Act fazana implement tawdana lakhiba Conservation of Paddyland Wetland Act ngasi fully implement tawba ngamde ai isana yajai implement tawba kanda aine haijaba yum ama thugai bada wagadu si kanano aduga wagadu idu only family ama khagla mioi lising kya effect tawgadoriba khotgadoriba adugi hauraiba tungi na harol mayam si tawraga aidi am siang na haire Pitribi karam laibak ta le lo ani sana balam dam lai gen le na je record lai gada bani survey taw gada bani laiminari ba masen nungsi chana na lai jai tar ga di le lo am khak chat pa darkar lai ri ba adoi kai ma kan da haudu adubu aruba mayam ama lai ri aduna manipur da khara soiba mayam ama lai si ngamingoi masi streamline tawna na hona ge na khale aduga land bank thamna na ba kan honari aduga yaringoi revenue department da di ai di lambi thok ta me simadi ai masim de 100 strict tawre ai sa su laude lau su lau roi mi mai ki di revenue minister na lambi ka doi na tro adu kana ma ingon na lambi bi ge harim ai di ai do pan ma moi ki khara yaw bi ona ado very strictly ai tawi ai si kai ma kan na mina mana kan ma minister ne na hai tem sung ai khara strict tawraga adi thabak tawdaba yarak society si am loose society hen ba yadaba aduga mantri si ai gi mina saugi ni mana adu harga ina tawdraga de ngon waru gani khokane na hai ba khotpa sing si khara yam hen ta ba yade maram di leba kangkhong chai joi mina adum bagi wafam lai aduna action si implement tawna na ba best level lo hona ge na khali adu laibok phadana Exisu amend to way am darkar layer bane amend to darkar layer bane Manipur gi housing leriba MLR LR Act aduga Conservation of Paddyland Wetland Act si yamna amend to darkar layer am daga oi maruina khoi prithvi da haiba dai tamo maruina masagi lamdam da pokchaba mi ama tapak ngatna leibya da ching de leibya da masai maram de anywhere any place leibya badu khoi leiba phang de leiri bani ngam x gi makha da sida khoi people both hill and plain ani makta leiba singsi gyan tamina bada kar loi khali matang matung na khoi valley da di mya ama ching de so anywhere any place gi la ka na leibya ba aduga ching de mu leibya da gi ko lei simasi khoi gyan tamina bum daka oi bra kamai khali da aduna singi lamjingje land record laiba darkar lai survey tawraga akoi maruina manipuri maitai sing na sing de da khunda ge haiba nati adu ai na sidi ama khakta oi gada bani sigi aning ba pa ma mayam ama laijaraga su taibang mioi be si ai haiba sina hek mangjin thana dana common issue da punna sanction mina ba ya da bagi difficulties akoi da adum lai ta nati wari sulu sila kita wari lu ding na khoi tamu le kon se yeng ba pangoro duna amta hogla ga mu tamu gi jaga khara tawta new department of revenue gi minister mo oi bani na akoi anoba sahi lakhre at the same time haji le ba sarkar si sahi hum pung pha re sahi ani khata ngai re kari no to gudu se masai khar pan bigre makha na kari to ngule maroina manipur gi land paddy field sing fajana they protect tawraga thamna ba they protect ogodori ne na salan gi type to heta tawruya banati aduna fajana koi through DC koi report loina ko khale aduga madugi report to lokhala kanda praja singi ek issue interest yengba sarkar gi yengba manipur praja gi interest yengba thabak sima aina revenue minister oringa ista maduma tawgena ai sabsana khale aduga loina na akoi land bank sima ai akan instruction pi gre loina bak district ta lairiba revenue district ki lairiba land sing je land bank da jama tawga thamo adu itardi heng land do eta kana umamna ko sira sida punjin sina ba yadana ba adi revenue minister je masa gi lam lawang ami mingon da ju pitok pang ami sub committee lai ga to is only Imphal urban area khatane ba atai jaga da di
ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯀꯥꯟꯗ ꯂꯝ ꯄꯥꯝꯕ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯗꯤ ꯂꯝꯁꯦ ꯂꯧꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯝꯕ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯂꯦꯟꯒ ꯃꯔꯤ ꯂꯩꯅꯅ ꯂꯦꯟ ꯑꯁꯤ ꯁꯅꯥꯅꯤ ꯂꯦꯟ ꯑꯁꯤ ꯍ꯭ꯌꯨꯃꯦꯟꯒꯤ ꯍꯥꯏꯗꯤ ꯏꯟꯀꯝ ꯂꯥꯛꯐꯝ ꯔꯤꯁꯣꯔꯁꯅꯤ ꯂꯝꯕꯨ ꯂꯩꯔꯒꯗꯤ ꯂꯩꯕꯥꯛꯇꯣ ꯑꯗꯨꯝ ꯆꯥꯎꯈꯠꯄ ꯉꯝꯃꯤꯅꯤ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯣꯄꯔꯂꯤ ꯂꯝꯁꯦ ꯄ꯭ꯔꯗꯛꯁꯟ ꯂꯩꯕ ꯂꯝꯅꯤ ꯑꯗꯨ ꯐꯖꯅ ꯄ꯭ꯔꯗꯛꯁꯟꯁꯦ ꯄꯨꯊꯣꯛꯑꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯗꯦꯕꯂꯞ ꯇꯧꯒꯗꯣꯏꯅꯤ ꯑꯗꯨꯅ ꯂꯦꯟꯒꯤ ꯏꯟꯇꯔꯦꯁꯇ ꯑꯦꯖ ꯑꯦ ꯃꯤꯅꯤꯁꯇꯔ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯄꯣꯂꯤꯁꯤ ꯉꯁꯥꯏꯒꯤ ꯑꯗꯨ ꯇꯧꯒꯦꯅ ꯑꯗꯨꯝ ꯈꯟꯖꯕ ꯂꯩ ꯑꯗꯨ ꯁꯨꯃꯥꯏ ꯄꯥꯛꯄꯣꯏꯕꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯥꯃꯣꯒꯤ ꯂꯩꯀꯣꯜꯁꯦ ꯑꯗꯨꯛꯀꯤ ꯃꯁꯛ ꯐꯖꯔꯦ ꯆꯤꯡꯗꯝꯁꯦ ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯄꯨꯔꯩꯔꯣꯝꯕ ꯏꯀꯣ ꯄꯥꯔꯛꯁꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯁꯦꯝꯒꯠꯀꯦꯅ ꯈꯜꯂꯛꯈꯤꯕꯅꯣ ꯁꯤꯁꯨ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤ ꯃꯔꯨꯑꯣꯏꯅ ꯖꯤꯠ elected member ꯍꯥꯏꯁꯤ creative ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯈꯔ ꯂꯩꯕ ꯗꯔꯀꯥꯔ ꯂꯩꯌꯦ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯑꯃ ꯀꯣꯏꯂꯥꯁ ꯊꯥꯕ ꯗ꯭ꯔꯦꯟ ꯁꯦꯝꯕ community hall ꯁꯥꯕ ꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯉꯣꯏ ꯁꯤ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯄꯨꯔꯩꯔꯣꯝꯕ ꯏꯀꯣ ꯄꯥꯔꯛꯁꯤ ꯁꯦꯝꯒꯠꯄꯗꯒꯤ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯐꯥꯎꯏ ꯃꯔꯝꯗꯤ ꯁꯤꯗ ꯂꯥꯛꯏꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯨꯝꯗ ꯋꯥꯔꯨꯕ ꯈꯣꯠꯂꯨꯕ ꯉꯥꯏꯍꯥꯛ ꯂꯥꯛꯑꯒ ꯄꯣꯊꯥꯖꯕ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯊꯛꯄ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯥꯛꯑꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯕ ꯐꯪꯕ ꯏꯚꯟ sida pakhang lai sabi laga yam nungai na phambu buda ai chauthokche maramdi Bombay ge hanging garden de ni garden jing da salaga matam amada Manipur da phamham laitaba yum da nong pharok suti da isa isu nupi angang ha leikon amasu laitamina thoga wari sabam bo laitaba ka da nai salaga laibagi hainabi maduna pothabam khangdaba punsi hujikti mafam sid lai chi tourist mayam lai adagi swai gi local gi mayam ama thole ngalaga gym ama su ugani mauna hajing kaijing naharol tholakna yung anta nung dauram sanaba khonaba adi tauriba aduna sumba leikon ama sengalaga di adi lamdam sigi adi pothabam mayam sigi awa nungai kokpham oigani haibagi thajaba ji khanjaraga semkat pa horakhibani aduna aina MLA waraba minister oiraba matungda khwaidagi penjaba nungai jabase sigi Lilong Chajing Purairomba Eco Park si oeba aduna honorable CM na su handakti none da satpa kanda lakh kun nogi phanai puthokada bani aduga 30 lakhs amana budget agi hapani aduna Manipur se tourist ki AC ki khuding makta pothabam adagi mayam si laga ngak yengbam sumba si semgat kada bani na takpi bodoi honorable CM yam appreciate awi adu mapung chu 90% loisale maramdi aina u makhan maten variety mayam ama thare hailei mayam ama adi thare hojik kitang nongju da season loigi bagi tanja wai tawni si March April ladi atta lai cold se suki matik phajaba adu aina matam chu pada hai ekoi restaurant da sangaga koi gi na tungi horei ban harol singna wari otai sabadagi di sida phamaga wari sajasno disturb tawgumsi aduna akui civilization utsi mi lakpada lakna ba khona ba adagi mingon de yeng ba khotpa gi thabak tokse aduna eco park sidagi lesson nama piri local gi naharul sing da laiba naharul sing da phajana yamna nungchi chana na hingminna ba adagi chaukhatpa gi wakhlon nama utna ba gi tanjadu aina laujaba phangba sida khwaidagi apen ba jaga oi adagi uwa si thari ba kholiba singsi sai khargi matung dadi sungsoi soi na mapung pharani aduna sumba yamna akoi thabak tawba kanda idea amaga loina na tawragadi aina lambi semdu chahi ongi matung da kai gini drain semba kai gini community hall kaisu adamna darkar oibanati adu shima tawramsdi ai haigi perota adi chahi mayam ama adi shonarga lehodoini aduna elected member akoi je shonaga da thabak singje tawba darkar lai tawsu tawgani aduga hore nungdang da sigi akoi ching mamang si matam amada di satpada kiram ba haitare mayam si yu ngawba khotpa adagi any disturbance hojik ti mai je pungan ngana thalaga adi nungdang si de mayam ama tholaga pothabam oire aduna akoi sumba recreation center adagi pothabam je mapam boding mota semgat pa darkar laigani haiba wakhal londu da si semgat ki bani
ꯑꯗꯨꯅ ꯄꯥꯟꯗꯝꯗꯣ ꯑꯩ ꯆꯥꯝꯃꯗ ꯆꯥꯝꯃ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯑꯩ ꯐꯤꯜ ꯇꯧꯏ ꯑꯗꯨ ꯆꯥꯎꯊꯣꯛꯆꯕꯁꯨ ꯐꯥꯎꯏ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯐꯖꯈ꯭ꯔꯦ ꯖꯤꯠ ꯁꯤꯒꯗꯕ ꯍꯦꯛ ꯄꯥꯝꯃꯨꯏ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁ꯭ꯀꯣꯠꯂꯦꯟ ꯁ꯭ꯋꯤꯖꯔꯂꯦꯟ ꯑꯗꯒꯤ ꯐꯖꯈ꯭ꯔꯕ ꯐ꯭ꯔꯥꯟꯁ ꯅꯦꯗꯔꯂꯦꯟ ꯖꯔꯃꯟ ꯀꯔꯤ ꯕꯦꯜꯖꯤꯌꯝ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯦ ꯑꯣꯁꯇ꯭ꯔꯤꯌꯥ ꯑꯗꯨ ꯐꯖꯕꯁꯤ ꯃꯅꯤꯄꯨꯔꯅ ꯇꯥꯕ ꯅꯠꯇꯦꯀꯣ ꯃꯣꯏꯒꯤꯅ ꯅꯦꯆꯔꯦꯜ ꯕ꯭ꯌꯨꯇꯤꯁꯤꯗ ꯃꯣꯏꯒꯤꯗꯤ ꯊꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦꯕ ꯑꯩꯈꯣꯏꯒꯤꯅ ꯑꯗꯨ ꯋꯥꯠꯄ ꯍꯧꯖꯤꯛ ꯑꯗꯨꯝ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯌꯥꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯍꯥꯏꯁꯦ ꯇꯨꯔꯤꯁꯅ ꯍꯤꯡꯒꯗꯣꯏꯅꯦ ꯑꯩꯈꯣꯏ ꯍꯤꯡꯕꯁꯦ ꯇꯨꯔꯤꯁꯅ ꯍꯤꯡꯒꯗꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯍꯥꯏꯕꯤꯕ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯗꯕ ꯁꯣꯔꯣꯛꯇ ꯊꯣꯛꯑꯒ ꯂꯥꯡꯗꯕ ꯑꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯗꯕ ꯏꯔꯥꯡ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯎꯍꯟꯗꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯨꯔꯤꯁꯁꯤꯡꯁꯦ ꯂꯥꯛꯑꯒ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯂꯨꯕ ꯈꯨꯗꯤꯡꯒꯤ ꯌꯦꯡꯉꯤ ꯈꯨꯗꯤꯡ ꯄꯨꯡꯐꯗ ꯐꯖꯔꯗꯤ ꯖꯤꯠ ꯑꯗꯨꯝ ꯁ꯭ꯇꯦꯠꯁꯦ ꯁ꯭ꯋꯤꯖꯔꯂꯦꯟꯗꯒꯤ ꯍꯦꯟꯅ ꯁꯦꯝꯕ ꯌꯥꯕ ꯁ꯭ꯇꯦꯠꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯁꯦ ꯂꯝꯕꯤ ꯊꯣꯡꯒꯤ ꯑꯣꯏꯕ ꯈꯔ ꯋꯥꯠꯄ ꯍꯥꯏꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯃꯦꯡꯂꯣꯡꯒꯤ ꯑꯣꯏꯕ ꯌꯥꯝ ꯐꯖꯕ ꯂꯩꯔꯤ ꯎꯈ꯭ꯔꯨꯜꯒꯤ ꯂꯩꯔꯤ ꯀꯣ ꯃꯌꯥꯝ ꯑꯃ ꯐꯖꯕ ꯖꯒꯥ ꯑꯩꯈꯣꯏ ꯀꯦꯞ ꯀꯥꯏ ꯂꯩꯔꯤ ꯃꯌꯥꯝ ꯇꯥꯃꯣꯁꯨ ꯌꯥꯝ ꯐꯖꯕ ꯁꯤꯗ ꯖꯤꯝ ꯑꯃꯁꯨ ꯂꯩꯔꯤ ꯖꯤꯝ ꯁꯤꯁꯨ ꯍꯥꯏꯐꯦꯠ ꯆꯠꯂꯒ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯑꯣꯏꯕ ꯇꯨꯡꯒꯤ ꯑꯁꯥꯗ ꯀꯔꯤ ꯇꯧꯕ ꯄꯣꯂꯤꯇꯤꯛꯁꯇꯒꯤ ꯑꯃꯨꯛ ꯄꯣꯂꯤꯇꯤꯛꯁꯇ ꯑꯃꯨꯛ ꯆꯠꯈꯤꯗ꯭ꯔꯥ ꯑꯗꯨꯒ ꯅꯥꯊꯩꯒꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯃꯈꯥ ꯇꯥꯖꯒꯦ ꯇꯥꯃꯣꯒꯤ ꯖꯤꯝꯗ ꯇꯥꯃꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯎꯖꯔꯤꯁꯤꯅꯦ ꯖꯤꯝꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯇꯥꯃꯣ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯀꯃꯥꯏꯅ ꯃꯁꯤ ꯁꯥꯔꯛꯈꯤꯕꯅꯣ ꯃꯁꯤ ꯀꯃꯥꯏꯅ ꯂꯩꯍꯟꯈꯤꯕꯅꯣ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯖꯤꯠ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯌꯦ ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯤ ꯇꯝꯒꯗꯕꯅꯤ ꯇꯝꯕꯗ ꯑꯐꯕꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯩ ꯗꯦꯜꯂꯤꯗ ꯀꯩꯗ ꯆꯠꯄꯗ ꯑꯩꯁꯤ ꯍꯛꯆꯥꯡꯒꯤꯁꯨ ꯌꯥꯝ ꯈꯟꯕ ꯑꯗꯨꯅ ꯅꯦꯍꯔꯨ ꯄꯥꯔꯛꯁꯤꯗ ꯋꯥꯛꯀꯤꯡ ꯆꯠꯄ ꯀꯥꯟꯗ ꯃꯣꯏꯒꯤ ꯑꯣꯄꯟ ꯃꯌꯥꯝ ꯑꯃ ꯈꯜꯂꯒ ꯊꯝꯕꯁꯤꯗ ꯃꯁꯤ ꯑꯩꯒꯤ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯄꯨꯔꯩꯔꯣꯝꯕ ꯏꯀꯣ ꯄꯥꯔꯛꯇ ꯃꯆꯥ ꯑꯃ ꯊꯝꯃꯒꯗꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯜꯂꯒ ꯖꯤꯝꯁꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯆꯦꯜꯂꯒ ꯊꯝꯕꯅꯤ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯏꯐꯦꯛꯇꯤꯚꯂꯤ ꯃꯁꯤꯒꯤ ꯔꯤꯖꯜ ꯐꯪꯉꯦ ꯃꯔꯝꯗꯤ ꯃꯧ ꯅꯍꯥꯁꯤꯡꯅ ꯅꯨꯡꯗꯥꯡꯗ ꯑꯗꯩ ꯃꯥꯒꯤ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯅꯨꯡꯕꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯣꯛꯑꯝꯃꯒ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯤꯗ ꯊꯣꯛꯂꯛꯑꯒ ꯅꯨꯡꯗꯥꯡꯒꯤ ꯃꯩꯁꯤ ꯉꯥꯟꯅ ꯊꯥꯜꯂꯒ ꯃꯣꯏꯅ ꯑꯗꯩ ꯈ꯭ꯋꯥꯡ ꯂꯩꯕꯤ ꯈꯣꯠꯄꯤ ꯑꯗꯒꯤ ꯁꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯃꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯗꯩ ꯐꯪꯉꯦ ꯑꯗꯨꯅ ꯍꯥꯟꯅꯒꯤꯁꯦ ꯑꯥꯏꯇꯦꯝ 9ꯁꯦ ꯍꯧꯖꯤꯛ ꯑꯅꯧꯕ ꯈꯔ ꯍꯦꯟꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ 3 ꯑꯃꯒ ꯑꯗꯩ ꯍꯧꯖꯤꯛ ꯍꯥꯞꯆꯟꯒꯗꯧꯔꯤ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯄꯟ ꯖꯤꯝꯗ ꯐꯥꯔꯁꯅꯦ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯈꯣꯡꯒꯤ MUꯒꯤ ꯅꯣꯔꯠ ꯒꯦꯠꯁꯤꯗ ꯋꯥꯛꯀꯤꯡꯁꯨ ꯌꯥꯝ ꯂꯥꯛꯄ ꯑꯩꯅ ꯍꯟꯗꯛ ꯐꯨꯠ 10ꯒ 8 9 ꯄꯥꯛꯅ ꯂꯝꯕꯤꯁꯨ ꯁꯦꯝꯃꯦ ꯑꯗꯨꯗ ꯑꯃ ꯑꯗꯩ ꯊꯝꯗꯣꯔꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯔꯥꯟꯗꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯁꯤ ꯄ꯭ꯔꯖꯥꯗ ꯀꯔꯤ ꯐꯪꯉꯒ ꯀꯔꯤ ꯄꯤꯔꯒ ꯃꯣꯏꯕꯨ ꯅꯨꯡꯉꯥꯏꯒꯗꯒꯦ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯁꯥ ꯃꯎꯁꯤ ꯀꯃꯥꯏꯅ ꯐꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯈꯟꯕ ꯑꯗꯨ ꯂꯩꯕꯅꯤꯅ ꯑꯥꯏꯗꯤꯌꯥꯁꯤ ꯄꯨꯊꯣꯛꯑꯒ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯗ MLA ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯀ꯭ꯔꯣꯔ 2 ꯄꯤꯔꯤꯕ ꯑꯩꯈꯣꯏꯅꯕꯨ ꯑꯩ ꯀꯦꯟꯗ꯭ꯔ ꯃꯆꯥꯗꯨꯗ ꯈꯔ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯀꯔꯤ ꯍꯦꯖꯤꯇꯦꯠ ꯇꯧ ꯀꯔꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯒꯦ ꯇꯧꯒꯦ ꯉꯝꯃꯤ ꯄ꯭ꯔꯖꯥ ꯀꯟꯚꯤꯟꯁ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩꯅ ꯈꯟꯕ ꯑꯗ ꯑꯇꯩꯗꯁꯨ ꯃꯌꯥꯝ ꯇꯧꯅꯔꯅꯤ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯛꯄ ꯂꯩꯔꯦ ꯇꯧꯁꯤ ꯁꯨꯝꯕ ꯁꯥꯟꯅꯕꯨꯡ ꯁꯦꯝꯒꯠꯁꯤ ꯁ꯭ꯄꯣꯔꯠꯁ ꯍꯥꯎꯁꯅꯦꯅ ꯂꯩꯔꯒ ꯌꯥꯔꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯃꯁꯨ ꯂꯣꯏꯅ ꯍꯛꯆꯥꯡ ꯐꯃꯤꯟꯅꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯁꯤ ꯍꯛꯆꯥꯡ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯒꯤ ꯖꯤꯠꯅ ꯉꯁꯥꯏ ꯍꯪꯕꯤꯈꯤꯕ ꯑꯩꯉꯣꯟꯗ ꯔꯥꯟꯇꯤꯁꯤ ꯀꯌꯥꯝ ꯇꯧꯕꯤꯈꯤꯒꯦ ꯈꯜꯂꯤꯒꯦꯅ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯑꯃ ꯂꯩ ꯑꯩꯁꯦ ꯑꯩꯒꯤ ꯀꯣꯛꯇ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂꯕ ꯃꯇꯝꯗ ꯑꯩꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕ ꯅꯨꯄꯥꯅꯦꯕ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯤꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯍꯦꯛ ꯉꯝꯃꯤꯕ ꯃꯤꯀꯨꯞꯇꯣ ꯑꯗꯨꯕꯨ ꯑꯩ ꯔꯥꯟꯇꯤꯁꯦ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯔꯥꯟꯇꯤ ꯁꯤꯟꯅꯒꯗꯣꯏꯁꯦ ꯑꯩꯅ ꯊꯥꯖꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯁꯃꯥꯖꯁꯤꯗ ꯃꯥꯅ ꯍꯥꯏꯖꯟꯕꯗꯨ ꯅꯠꯇꯕ ꯃꯥꯒꯤ ꯂꯥꯁ ꯃꯦꯅꯤ ꯏꯌꯔꯁꯇ ꯃꯥꯒꯤ ꯂꯥꯏꯐꯇ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯑꯒꯦꯁꯦ ꯃꯗꯨ ꯈꯪꯉꯕ ꯃꯁꯤ ꯂꯩꯕꯥꯛꯀꯤ ꯁꯥꯁꯣꯟ ꯁꯤꯟꯅꯕꯗ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯗ ꯃꯁꯤ ꯌꯥꯔꯅꯤꯁꯦꯅ ꯈꯟꯕꯗꯨꯗꯤ ꯖꯤꯠ ꯑꯗꯨꯗ ꯍꯦꯛꯇ ꯁꯤꯟꯅꯒꯅꯤ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯤ ꯑꯩ ꯂꯥꯏ ꯅꯤꯡꯒꯦꯅ ꯈꯜꯂꯤ ꯑꯩ ꯁꯥꯟꯇꯤ ꯑꯩ ꯀꯨꯏꯔꯦ ꯁꯃꯥꯖꯒꯤ ꯊꯕꯛ ꯇꯧꯔꯛꯄ
ꯆꯍꯤ 15 ꯑꯩ ꯉꯁꯥꯏ ꯋꯥꯔꯤ ꯂꯤꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩ ꯆꯍꯤ 60 ꯍꯦꯟꯈ꯭ꯔꯦ 64 ꯍꯦꯟꯈ꯭ꯔꯦ ꯁꯤꯐꯥꯎꯗ ꯑꯩꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯇꯧꯔꯛꯈꯤꯕꯁꯤ ꯃꯦꯛꯁꯤꯃꯝ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤ ꯃꯇꯝ ꯈꯔ ꯇꯧꯈꯤꯅꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯄꯨꯟꯁꯤꯗꯗꯤ ꯑꯩ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯃꯒ ꯂꯥꯏꯅꯤꯡꯒꯦꯅ ꯈꯜꯂꯤ ꯃꯇꯝ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯂꯥꯏꯅꯤꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯑꯩ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯂꯥꯛꯄ ꯑꯃ ꯂꯥꯛꯈꯤꯅꯤ ꯑꯗꯨꯕꯨ ꯑꯩ ꯔꯥꯝꯗꯤ ꯌꯥꯝ ꯁꯣꯜꯂꯦ ꯑꯔꯦ ꯔꯥꯝꯁꯦ ꯌꯥꯝ ꯁꯣꯜꯂꯦ ꯃꯔꯝꯗꯤ ꯑꯩꯅ ꯔꯥꯝꯒꯤ ꯐꯤꯂꯣꯁꯣꯐꯤꯁꯦ ꯌꯥꯏ ꯃꯥ ꯏꯁꯣꯔꯒꯤ ꯋꯥ ꯅꯠꯇꯦ ꯃꯥꯒꯤ ꯒꯨꯗ ꯑꯥꯏꯗꯤꯌꯥ ꯃꯥꯒꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯝꯃꯤꯕ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯃꯗꯨ ꯑꯩꯅ ꯊꯥꯖꯕ ꯊꯝꯃꯤ ꯑꯩ ꯔꯥꯝ ꯌꯥꯝ ꯁꯣꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯀꯟꯅ ꯄꯥꯝꯃꯤꯁꯦ ꯖꯤꯠ ꯑꯩ ꯁꯥꯇ꯭ꯔꯒꯨꯝꯕ ꯄꯨꯟꯕ ꯑꯩ ꯅꯍꯥꯔꯣꯟꯒꯨꯝꯕ ꯄꯨꯟꯕ ꯃꯁꯤꯗ ꯑꯩꯗꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯄꯤꯅꯤꯡꯉꯤ ꯑꯩꯒꯤ ꯂꯥꯁ ꯃꯦꯅꯤ ꯏꯌꯔꯁꯀꯤ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯒꯤ ꯑꯗꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯤꯕ ꯑꯩꯅ ꯐꯪꯖꯔꯤꯕ ꯈꯔꯁꯦ ꯃꯣꯏꯗ ꯁꯤꯌꯔ ꯇꯧꯕ ꯑꯩꯅ ꯃꯣꯏꯗ ꯍꯥꯏꯔꯤꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯈꯜꯂꯨ ꯑꯐꯕ ꯊꯕꯛ ꯇꯧ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯈꯜꯂꯕ ꯑꯐꯕ ꯊꯕꯛ ꯇꯧꯔꯕ ꯅꯁꯥ ꯅꯎ ꯐꯔꯕ ꯅꯪꯁꯦ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯔꯗꯕꯅꯤ ꯋꯥꯈꯜꯂꯣꯟ ꯐꯠꯇ꯭ꯔꯒꯗꯤ ꯖꯤꯠ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯉꯝꯗꯦ ꯃꯤ ꯍꯥꯠꯀꯦ ꯈꯟꯕ ꯃꯤꯅ ꯃꯤ ꯍꯥꯠꯂꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯕ ꯃꯤꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯤꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯃꯤꯅ ꯃꯤꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯐꯕ ꯑꯦꯗꯚꯥꯏꯁ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯈꯔꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯈꯪꯗꯦ ꯀꯩꯒꯨꯝꯕ ꯑꯃꯗ ꯐꯪꯁꯟꯗ ꯆꯠꯂꯒ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯁꯤꯌꯔ ꯇꯧꯕꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯣꯠꯂꯣꯏ ꯑꯣꯏꯒꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯗꯤ ꯖꯤꯠ ꯑꯩ ꯁꯣꯔꯥꯠ ꯁꯣꯜꯂꯣꯏ ꯁꯤꯕꯒꯤ ꯌꯥꯎꯁꯜꯂꯛꯑꯒꯦ ꯑꯩ ꯑꯍꯜ ꯂꯃꯟꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗ ꯑꯩ 3ꯂꯛ ꯆꯠꯈ꯭ꯔꯦ ꯅꯕꯇꯤꯞꯇ 3ꯂꯛ ꯆꯠꯈ꯭ꯔꯦ ꯑꯩ ꯎꯔꯦ ꯂꯣꯏꯅꯃꯛ ꯑꯗꯣ ꯑꯩ ꯁꯤꯕ ꯀꯥꯟꯗꯗꯤ ꯑꯁꯤꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒ ꯏꯔꯤꯜ ꯇꯨꯔꯦꯟꯒ ꯇꯥꯏꯅꯕꯁꯤꯗ ꯑꯩꯒꯤ ꯁꯤꯕꯒꯤ ꯄꯣꯠꯂꯣꯏꯕꯒꯤ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯠ ꯋꯥꯏꯗꯣ ꯑꯗꯨꯗ ꯊꯥꯗꯔꯒ ꯑꯩꯒꯤ ꯃꯊꯧ ꯃꯉꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯖꯤꯠ ꯀꯔꯤꯕꯨꯁꯨ ꯄꯨꯗꯦ ꯑꯩꯅ ꯇꯧꯔꯝꯕ ꯑꯐꯕ ꯊꯕꯛ ꯈꯔ ꯈꯛꯇꯣ ꯑꯗꯨ ꯃꯤꯌꯥꯝꯅ ꯁꯣꯟꯅꯍꯧꯒꯅꯤ ꯑꯗꯣ ꯁꯣꯟꯅꯕꯁꯦ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯁꯣꯟꯅꯔꯣꯏꯕ ꯑꯩꯅ ꯍꯌꯦꯡ ꯁꯪꯁꯥꯔꯁꯦ ꯊꯥꯗꯣꯛꯈ꯭ꯔꯀꯥꯟꯗ ꯀꯔꯥꯝꯁ꯭ꯌꯥꯝꯒꯤ ꯃꯇꯧ ꯇꯝꯖꯧꯅ ꯍꯩ ꯚꯣꯠ ꯀꯥꯔꯛꯏꯕ ꯅꯣꯏꯕꯨ ꯃꯥꯅ ꯇꯧꯔꯝꯕꯗꯣ ꯍꯥꯏꯗꯅ ꯈꯪꯍꯧꯕ ꯅꯍꯥꯔꯣꯜ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯋꯥꯔꯤ ꯂꯤꯍꯟꯕꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯏꯔꯤꯕ ꯀꯦꯞ NPD ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯗꯤ ꯃꯤꯁꯧ ꯌꯥꯝꯅ ꯆꯪꯕ ꯀꯂꯛ ꯈꯝꯕꯟꯕ ꯌꯥꯝꯅ ꯂꯩꯕ ꯕꯗꯅꯥꯝ ꯌꯥꯝ ꯄꯤꯒꯟꯕ ꯕꯗꯅꯥꯝ ꯄꯤꯒꯟꯕꯁꯦ ꯖꯤꯠ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯑꯐꯕꯗ ꯁꯤꯡꯅꯔꯒ ꯂꯣꯏꯔꯦ ꯑꯩ ꯊꯟꯗ ꯀꯥꯕꯅꯤꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯑꯩꯁꯦ ꯕꯗꯅꯥꯝ ꯁꯥꯏ ꯑꯩ ꯃꯤꯆꯪ ꯂꯩꯇꯦ ꯑꯗꯣ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯑꯣꯅꯔꯕꯜ CMꯗ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯁꯤꯌꯔ ꯇꯧꯏ ꯚꯥꯏ ꯇꯨꯡꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯤꯠ ꯅꯣꯏꯁꯨ ꯈꯜꯂꯝꯈꯤꯔꯣꯏ ꯄ꯭ꯔꯖꯥꯕꯨ ꯐ꯭ꯌꯨꯆꯔꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯦ ꯍꯧꯖꯤꯛꯅ ꯍꯦꯟꯒꯠꯂꯛꯑꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯣꯂꯣꯏ ꯇꯦꯜꯂꯛꯑꯦꯕ ꯃꯇꯝꯁꯦ ꯇꯦꯟꯁꯜꯂꯛꯑꯦꯕ ꯑꯗꯨꯅ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯁꯃꯥꯖꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯑꯣꯏꯍꯧꯔꯁꯅꯨ ꯒꯥꯏꯁꯦ ꯄꯨꯛꯅꯤꯡꯗ ꯈꯜꯂꯒ ꯑꯩ ꯑꯉꯥꯡꯁꯤꯡ ꯀꯩꯁꯤꯡ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯗ ꯑꯩ ꯊꯣꯠ ꯁꯤꯌꯔꯤꯡꯁꯦ ꯑꯩꯅ ꯃꯁꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯔꯝ lei ꯑꯩꯅ ꯆꯍꯤ 14-15ꯗ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯅꯤꯡꯕ ꯑꯗꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯄꯥꯡꯉꯒꯁꯨ ꯂꯥꯛꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩ ꯁꯃꯥꯖꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯪꯁꯥꯔꯁꯨ ꯈꯪꯗꯦ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯑꯩꯅ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯁꯤꯌꯔ ꯇꯧꯕ ꯄꯥꯝꯈꯤꯕ ꯑꯗꯣ ꯑꯩ ꯈꯨꯡꯒꯪꯗ ꯄꯣꯛꯄꯅꯤ나 ꯑꯩ ꯐꯪꯈꯤꯗꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩ ꯃꯄꯥꯟꯗ ꯆꯍꯤ 5 ꯂꯥꯏꯔꯤꯛ ꯇꯝꯃꯛꯈ꯭ꯔꯦ ꯑꯗꯒꯤ ꯁꯃꯥꯖꯒꯤ ꯆꯍꯤ ꯃꯌꯥꯝ ꯑꯃ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯦ MLA ꯑꯣꯏꯔꯛꯈ꯭ꯔꯦ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯈ꯭ꯔꯦ ꯑꯁꯣꯏꯕ ꯑꯁꯣꯟꯕ ꯃꯌꯥꯝ ꯑꯃ ꯈꯪꯉꯦ ꯑꯗꯨꯅ ꯋꯥꯈꯜꯂꯣꯟ ꯁꯤꯌꯔ ꯇꯧꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯄꯥꯎꯃꯤꯁꯤꯡ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯤꯁꯦ ꯖꯤꯠ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯣ ꯃꯤꯑꯣꯏꯕꯗ ꯊꯣꯠ ꯁꯤꯌꯔꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯀꯅꯥꯒꯨꯝꯕ ꯐꯠꯈꯤꯗ꯭ꯔꯕ ꯃꯤ ꯑꯃꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯐꯕꯁꯦ ꯁꯤꯌꯔ ꯇꯧꯔꯒ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯉꯝꯃꯕ ꯃꯥꯕꯨ ꯑꯐꯕ ꯃꯤ ꯑꯣꯏꯍꯟꯕ ꯉꯝꯒꯅꯦꯕ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯤꯅꯤ ꯑꯗꯨꯅ ꯄꯥꯎꯃꯤꯁꯤꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯊꯣꯠ ꯁꯤꯌꯔꯤꯡ ꯇꯧꯏ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯄꯤ ꯑꯗꯨꯒ ꯌꯥꯝ ꯋꯥꯅꯁꯨ ꯍꯤꯡꯉꯤ ꯑꯩ ꯑꯗꯨꯝ ꯑꯗꯨꯅ ꯅꯣꯏꯅ ꯃꯇꯝ ꯄꯤꯕꯤꯗꯅ ꯑꯗꯩ ꯇꯣꯝꯅ ꯖꯤꯠ ꯏꯁꯥ ꯂꯥꯛꯇꯅ ꯑꯩꯅ ꯄ꯭ꯔꯖꯥꯗ ꯈꯪꯍꯟꯖꯅꯤꯡꯕ ꯄꯣꯠ ꯈꯔ ꯀꯔꯥꯝꯁ꯭ꯌꯥꯝꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤꯅꯣ ꯒꯥꯏꯁꯤ ꯈꯪꯉꯒ ꯑꯩꯒꯨꯝꯕ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯅ
ꯁ꯭ꯌꯥꯝꯗꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯉꯝꯃꯤꯅ ꯀꯔꯣꯔ ꯃꯌꯥꯝ ꯑꯃ ꯆꯪꯕ ꯃꯅꯤꯄꯨꯔꯗꯕꯨ ꯂꯨꯄꯥ 6,000 ꯐꯪꯉꯒ ꯂꯩꯔꯒ ꯚꯣꯠ ꯀꯥꯕ ꯑꯩꯅ ꯐꯥꯔꯁ ꯚꯣꯠ ꯀꯥꯔ ꯃꯇꯨꯡꯗ ꯖꯤꯠ ꯑꯩꯅ ꯈꯟꯈꯤꯌꯦ ꯑꯩꯅ ꯂꯨꯄꯥ 3,000 ꯄꯦꯄꯔꯗ ꯀꯩꯗ ꯌꯥꯝ ꯏꯅꯈꯤ ꯚꯣꯠꯁꯤ ꯑꯗꯨꯈꯛ ꯀꯥꯔꯒ ꯑꯩꯅ ꯑꯅꯤꯁꯨꯕ ꯚꯣꯠꯁꯦ ꯍꯟꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯁꯣꯏꯗꯅ ꯚꯣꯠ ꯀꯥꯕꯅꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩ ꯄꯤꯄꯜꯁꯦ ꯏꯟꯇꯔꯦꯁ ꯊꯝꯃꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯁꯨ ꯑꯩ ꯄꯤꯄꯜ ꯏꯟꯇꯔꯦꯁ ꯊꯝꯃꯤ ꯃꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇꯤ ꯖꯤꯠ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯦ ꯑꯗꯨ ꯄꯤꯔꯗꯤ ꯂꯩꯕꯥꯛꯁꯨ ꯀꯥꯡꯈꯣꯡ ꯆꯥꯏꯒꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯗꯤ ꯀꯟꯚꯤꯟꯁꯤꯡ ꯑꯣꯏꯅ ꯍꯥꯏꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯠ ꯃꯦꯝꯕꯔ ꯑꯣꯏꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯅꯣ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯒꯗꯤ ꯂꯩꯕꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯐꯝ ꯊꯣꯛꯇ꯭ꯔꯥ ꯅꯣꯏꯒꯤ ꯍꯦꯛꯇ ꯅꯣꯏꯗꯨꯗ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯒ ꯂꯩꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯅ ꯆꯠꯂꯒ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯐꯪꯁꯟ ꯈꯨꯗꯤꯡꯃꯛ ꯌꯥꯎꯔꯤꯁꯦ ꯁꯤꯒꯤ ꯃꯦꯟ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯖꯤꯠ ꯉꯁꯤ ꯂꯥꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤꯅ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯏ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯄꯥꯝꯖꯕ ꯑꯃ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯍꯣꯕꯤ ꯃꯥꯒꯤ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯥꯃꯣꯒꯤ ꯍꯣꯕꯤꯁꯤ ꯀꯩꯅꯣ ꯑꯗꯨꯒ ꯇꯥꯃꯣꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯁꯤꯅ ꯀꯩꯅꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯁꯩꯁꯤ ꯉꯪꯅꯤꯡꯗꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯏꯁꯩ ꯉꯪꯅꯤꯡꯕ ꯁꯩꯔꯦꯡ ꯏꯅꯤꯡꯕ ꯑꯗꯒꯤ ꯋꯥꯔꯦꯡ ꯏꯅꯤꯡꯕ ꯃꯌꯥꯝꯁꯨ ꯂꯩ ꯂꯥꯛꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯤꯡꯉꯝꯒꯅꯤ ꯑꯩꯈꯣꯏ ꯚꯤꯌꯋꯔꯁꯤꯡꯅ ꯇꯥꯃꯣꯒꯤ ꯍꯣꯕꯤꯁꯤ ꯀꯩꯅꯣꯅ ꯇꯥꯃꯣꯒꯤ ꯍꯣꯕꯤ ꯀꯩꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯀꯂꯔꯁꯤꯅ ꯀꯩꯅꯣ ꯃꯊꯪ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡꯁꯨ ꯑꯩ ꯍ꯭ꯋꯥꯏꯠꯁꯤꯃ ꯑꯩ ꯐꯖꯅ ꯄꯥꯝꯃꯦ ꯑꯉꯧꯕꯁꯤ ꯌꯥꯝ ꯁꯦꯠꯂꯦ ꯀꯥꯂꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯑꯉꯧꯕ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯁꯦꯠꯂꯦ ꯍ꯭ꯋꯥꯏꯠꯁꯤꯃ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩ ꯏꯁꯩ ꯁꯛꯄꯗꯤ ꯍꯩꯇꯦ ꯏꯁꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯃꯔꯝꯗꯤ ꯏꯁꯩ ꯇꯥꯔꯀꯥꯟꯗ ꯏꯁꯩꯒꯤ ꯃꯌꯦꯛꯁꯨ ꯌꯥꯝ ꯐꯖꯕ ꯑꯗꯨꯒ ꯄꯨꯛꯅꯤꯡꯁꯦ ꯁꯥꯟꯇꯤ ꯈꯔ ꯂꯩꯌꯦꯕ ꯑꯩꯁꯦ ꯈꯔ ꯑꯗꯨꯝ ꯏꯁꯥꯅ ꯈꯪꯖꯩ ꯑꯩꯁꯦ ꯈꯔ ꯍꯣꯠ ꯑꯣꯏ ꯑꯗꯨꯒ ꯃꯁꯤ ꯍꯣꯠ ꯑꯣꯏꯕꯁꯤꯅꯁꯨ ꯄꯨꯛꯅꯤꯡ ꯁꯦꯡꯕꯅꯦꯅ ꯈꯜꯂꯦ ꯑꯩ ꯉꯥꯡꯅꯤꯡꯕ ꯈꯔꯁꯦ ꯑꯩ ꯊꯣꯛ ꯉꯥꯡꯊꯣꯛꯀꯜꯂꯦ ꯑꯩ ꯐꯦꯃꯤꯂꯤꯗ ꯑꯣꯏꯔꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯈꯔꯗꯨ ꯃꯤꯑꯣꯏꯕꯁꯤ ꯄꯨꯛꯇꯅ ꯑꯃ ꯈꯟꯕ ꯋꯥꯅ ꯑꯃ ꯉꯥꯡꯕꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯕ ꯂꯩ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯦꯠꯇ ꯋꯥ ꯉꯥꯡꯊꯣꯛꯏ ꯁ꯭ꯇ꯭ꯔꯦꯠꯇ ꯍꯥꯏꯗꯣꯛꯏ ꯑꯗꯨꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯑꯩꯅ ꯑꯗꯨꯝ ꯐꯦꯁ ꯇꯧꯒꯦꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯕ ꯄꯥꯝꯕꯁꯤꯗꯤ ꯑꯁ ꯌꯦꯟ ꯊꯣꯡꯕꯗꯤ ꯌꯥꯝ ꯆꯥꯏꯌꯦ ꯖꯤꯠ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯁꯦ ꯌꯦꯟ ꯊꯣꯡꯕ ꯆꯥꯏ ꯏꯔꯣꯝꯕ ꯆꯥꯏ ꯍꯥꯃꯦꯡꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯝ ꯇꯥꯒꯨꯝ ꯇꯧ ꯍꯥꯃꯦꯡꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯅ UPꯗ ꯂꯩꯔꯤꯉꯩꯗ ꯑꯩ ꯀꯥꯟꯄꯨꯔꯗ ꯆꯍꯤ 5 ꯃꯔꯨ ꯑꯣꯏꯅ ꯊꯥꯀꯨꯔ ꯅꯨꯡꯒꯨꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯁꯤ ꯅꯣꯡꯃꯇ ꯉꯥ ꯆꯥꯕ ꯐꯪꯗꯕ ꯌꯦꯟ ꯆꯥꯕ ꯐꯪꯗꯕ ꯅꯍꯥ ꯑꯣꯏꯕꯅꯤꯅ ꯃꯇꯝꯗꯨꯗ ꯍꯛꯆꯥꯡꯁꯨ ꯐꯅꯤꯡꯕꯅꯤꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯍꯥꯃꯦꯡꯁꯤꯗꯤ ꯚꯤꯖꯤꯇꯦꯕꯜꯅꯤ ꯚꯤꯖꯤꯇꯦꯕꯜ ꯈꯛ ꯆꯥꯕꯅꯤ ꯐꯠꯇ ꯍꯥꯎꯊꯤ ꯆꯥꯗꯕꯅꯤ ꯀꯔꯝ ꯍꯥꯃꯦꯡ ꯆꯥꯁꯤ ꯑꯩꯈꯣꯏ ꯃꯤꯠ ꯆꯥꯗꯦ ꯃꯣꯏ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯗꯤ ꯃꯤꯠ ꯆꯥꯗꯦ ꯑꯗꯨꯕꯨ ꯍꯥꯃꯦꯡꯗꯤ ꯚꯤꯖꯤꯇꯦꯕꯜꯅꯤꯅ ꯆꯥꯏꯌꯦꯅ ꯑꯗꯨꯗ ꯍꯥꯃꯦꯡ ꯆꯥꯕ ꯁꯨꯝ ꯇꯝꯈꯤꯕꯗꯒꯤ ꯍꯥꯃꯦꯡ ꯆꯥꯕꯁꯦ ꯑꯗꯨꯝ ꯆꯥꯏ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯑꯗꯣ ꯑꯩꯒꯤ ꯃꯤꯁꯦꯁꯇꯤ ꯍꯥꯃꯦꯡ ꯄꯟꯕꯗ ꯑꯩ ꯇꯤꯟ ꯌꯣꯜꯂꯤꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯉꯁꯥꯡ ꯆꯥꯗꯦ ꯉꯥ ꯑꯝꯇ ꯆꯥꯗꯦ ꯃꯥꯅ ꯑꯩ ꯍꯥꯃꯦꯡ ꯆꯥꯕ ꯈꯣꯠꯄꯁꯦ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯕ ꯆꯥꯕꯅꯤꯅ ꯑꯗꯨꯝ ꯀꯩꯁꯨ ꯃꯥꯏꯟ ꯇꯧꯗꯦ ꯑꯩ ꯏꯃꯨꯡꯗ ꯄꯨꯁꯟꯅ ꯆꯥꯕ ꯈꯣꯠꯄꯗꯤ ꯍꯣꯕꯤꯁꯤ ꯀꯩꯅꯣ ꯇꯥꯃꯣꯁꯤ ꯑꯩꯒꯤ ꯃꯦꯟ ꯍꯣꯕꯤꯗꯤ ꯑꯩ ꯏꯁꯩ ꯇꯥꯕꯁꯦ ꯑꯗꯨꯒ ꯏꯁꯩ ꯇꯥꯅ ꯑꯩ ꯃꯇꯝ ꯆꯨꯞꯄꯗ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯈꯜꯂꯦ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯈꯜꯗ꯭ꯔꯒꯗꯤ ꯂꯩꯐꯝ ꯈꯪꯗꯦ ꯑꯩꯅ ꯀꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯣꯔꯦꯟꯅ ꯀꯅꯥꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯑꯗꯒꯤ ꯀꯔꯝꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯩꯒꯤ ꯒꯨꯗ ꯑꯥꯏꯗꯤꯌꯥ ꯄꯤꯒꯅꯤ ꯑꯩ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝ ꯈꯜꯂꯦ ꯁꯄꯣꯖ ꯖꯤꯠꯀ ꯑꯩꯒ ꯉꯁꯤ ꯑꯩ ꯉꯁꯥꯏ ꯅꯣꯠ ꯇꯧꯔꯝꯃꯤꯗꯣ ꯆꯦ ꯄꯥꯏꯕꯗꯤ ꯐꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯑꯩ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯉꯥꯡꯕ ꯁꯛꯄ ꯊꯝꯕꯁꯦ ꯑꯩ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯑꯗꯣ ꯑꯩ ꯁꯥꯖꯟꯅꯕ ꯌꯥꯎꯗꯅ ꯑꯩ ꯉꯥꯡꯉꯤ ꯑꯩ ꯍꯌꯦꯡꯁꯨ ꯑꯩ ꯄꯨꯡ 9ꯗ ꯑꯩ ꯇꯥꯃꯣ ꯔꯥꯙꯥ ꯀꯨꯃꯥꯔꯒꯤ ꯄꯨꯡ 10ꯗ ꯐꯪꯁꯟ ꯂꯩ ꯑꯗꯣ ꯑꯩ ꯑꯗꯨꯗ ꯑꯩꯒꯤ ꯑꯣꯏꯕ ꯏꯆꯝ ꯆꯝꯕ ꯁ꯭ꯄꯤꯆ ꯄꯤꯒꯅꯤ ꯄꯨꯡ 11ꯗ ꯑꯩꯒꯤ ꯋꯤꯗꯣꯒꯤ ꯑꯉꯥꯡ 910ꯒꯤ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯜꯂꯒꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯒꯗꯤ ꯉꯥꯡꯕꯗꯣ ꯐꯪꯗꯦ ꯑꯗꯨꯒ ꯄꯨꯡ 2ꯗ ꯑꯩ ꯀꯩꯅꯣꯗ ꯆꯠꯀꯅꯤ ꯑꯗꯨꯅ ꯖꯤꯠ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯦ ꯑꯩꯒꯤ ꯄꯣꯔꯠꯐꯣꯂꯤꯌꯣꯁꯤꯗ ꯑꯩ ꯃꯁꯤꯃꯗꯤ ꯍꯥꯏꯖꯔꯝꯃꯒꯦ ꯑꯩꯁꯤ ꯀꯦꯕ ꯑꯦꯟ PT ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯅꯤꯅ ꯅꯞꯁꯥꯒꯤ ꯆꯦꯡꯁꯤꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇꯗ ꯄꯤꯕ ꯌꯥꯗꯦꯕ ꯆꯦꯡ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯀꯣꯂꯤꯛꯁꯤꯡ ꯅꯠꯇ꯭ꯔꯒ प्रजाꯁꯤꯡꯅ ꯄꯤꯕ ꯌꯥꯗꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯆꯦꯡ ꯄꯤꯌꯨ ꯆꯦꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯤꯌꯣꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯇꯧꯕꯁꯦ ꯑꯩꯅ ꯄꯤꯕ ꯉꯝꯗꯕ ꯄꯣꯠꯇꯨꯕꯨ ꯄꯤꯌꯣꯅ ꯄ꯭ꯔꯦꯁꯔ ꯇꯧꯕꯁꯦ ꯃꯁꯤꯗ ꯑꯩ
ꯈꯨꯝꯕꯗ ꯋꯥꯕ ꯑꯗꯨꯒ ꯄꯤꯕ ꯉꯝꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯐꯤꯜ ꯇꯧꯏ ꯑꯗꯤ ꯃꯤꯌꯥꯝꯒꯤ ꯅꯤꯠꯁꯨ ꯑꯗꯨꯒ ꯂꯝ ꯄꯤꯌꯨ ꯍꯥꯏꯕꯁꯤꯃ ꯂꯝꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯖꯤꯠ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯁꯨ ꯑꯩꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯀꯤꯞ ꯇꯧꯕ ꯋꯥꯅꯤ ꯖꯤꯠꯁꯨ ꯑꯗꯨꯝ ꯄꯥꯝꯃꯝꯒꯅꯤ ꯑꯩꯁꯨ ꯄꯥꯝꯒꯅꯤ ꯀꯔꯤꯝꯁꯨ ꯑꯩ ꯔꯦꯚꯤꯅ꯭ꯌꯨ ꯃꯤꯅꯤꯁꯇꯔ ꯃꯣꯏꯅ ꯑꯩ ꯂꯝ ꯂꯧꯔꯔꯣꯏꯅ ꯈꯟꯕ ꯋꯥꯅꯤ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯑꯗꯤ ꯂꯝꯗꯣ ꯈꯔ ꯄꯥꯜꯂꯣ ꯍꯣꯡꯕꯁꯤꯗ ꯆꯥꯎꯕꯁꯤꯗ ꯍꯥꯏꯔꯗꯤ ꯄꯨꯡꯄꯥꯟ ꯄꯥꯟꯗꯣꯏꯅꯦꯕ ꯃꯟꯇ꯭ꯔꯤꯅ ꯑꯦꯄ꯭ꯔꯨꯚꯦꯜ ꯄꯤꯔꯗꯤ ꯂꯣꯏꯔꯕꯅꯤꯅ ꯑꯗꯣ ꯂꯝ ꯄꯤꯌꯨ ꯍꯥꯏꯕꯗ ꯂꯝ ꯄꯤꯗꯕꯁꯤꯒꯤ ꯑꯋꯥꯕ ꯑꯃ ꯑꯩ ꯊꯦꯡꯅꯩ ꯑꯗꯨꯅ ꯑꯅꯤꯁꯤꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯊꯦꯡꯅꯩ ꯑꯇꯩ ꯉꯁꯥꯏ ꯖꯤꯠꯅ ꯍꯥꯏꯈꯤꯕ ꯄꯣꯔꯠꯐꯣꯂꯤꯑꯣ ꯆꯦꯟꯖ ꯇꯧꯕ ꯇꯧꯗꯕ ꯃꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯨꯕ ꯑꯃꯅ ꯑꯩꯁꯤ ꯁꯦꯟꯇꯔꯗ ꯔꯥꯝꯕꯤꯂꯥꯁ ꯄꯥꯁꯋꯥꯟꯅ ꯃꯟꯇ꯭ꯔꯤꯁꯤꯁꯨ ꯃꯥꯅ ꯀꯟꯅ ꯇꯧꯔꯒ ꯇꯧꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯏꯚꯟ ꯍꯥꯏꯌꯦꯁ ꯂꯦꯚꯦꯜꯗ ꯈꯟꯅꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕꯗꯤ ꯈꯔ ꯑꯔꯨꯕ ꯂꯩꯒꯅꯤ ꯄꯨꯡꯇꯧ ꯇꯧꯁꯟꯕꯗ ꯃꯤꯋꯥ ꯇꯥꯟꯅꯒꯅꯤ ꯁꯤꯗꯤ ꯑꯩ ꯏꯁꯥꯗ ꯐꯤꯜ ꯇꯧꯕꯗꯨꯅꯤꯀꯣ ꯃꯗꯨꯃꯨꯅ ꯑꯩ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯅ ꯁꯨꯝꯕ ꯅꯨꯃꯤꯠꯇ ꯖꯤꯠ ꯑꯩꯅ ꯄꯨꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯣꯝ ꯇꯤꯚꯤꯅ ꯂꯥꯛꯇꯅ ꯁꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯁꯦ ꯑꯩ ꯔꯤꯌꯦꯜꯂꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯌꯨ ꯃꯅꯤꯄꯨꯔ प्रजाꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯈ꯭ꯔꯒꯁꯨ ꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯂꯩꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯖꯤꯠ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯑꯩ ꯃꯩꯇꯩ ꯑꯣꯏꯔꯒ ꯑꯩꯅ ꯃꯩꯇꯩ ꯈꯛꯀꯤ ꯏꯟꯇꯔꯦꯁꯇ ꯋꯥ ꯉꯥꯡꯗꯕ ꯇꯥꯡꯈꯨꯜ ꯑꯣꯏꯔꯒꯁꯨ ꯇꯥꯡꯈꯨꯜꯒꯤ ꯏꯟꯇꯔꯦꯁꯇ ꯋꯥ ꯉꯥꯡꯗꯕ ꯀꯨꯀꯤ ꯑꯣꯏꯔꯒꯁꯨ ꯀꯨꯀꯤꯒꯤ ꯅꯥꯒꯥ ꯑꯣꯏꯔꯒꯁꯨ ꯅꯥꯒꯥꯒꯤ ꯋꯥ ꯉꯥꯡꯕꯤꯗꯕ ꯑꯩꯅ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯌꯥꯏꯐꯅꯕ ꯈꯜꯂꯛꯑꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯖꯥꯇꯤ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯤꯗꯔꯁꯤꯡ elected leadersing masi akoina punna khangminarakanda Manipur kaidongaidasu kaibo yaroidaba apikpa ipa ipugi ina adi kallaga sumba sagalakiba Manipur bu akoina kanaroidaba matam manganba khan fatte akoi nungsi chanana leiminasi haibagi wakalonje makhoi khudingmakta इश्वरना फाउन बोवर्सनु हाइबो वफुन थमजरगा अमोना थागचरी मणिपुर प्रजाबो खुरुमजरी थागचरी थैंक यू अखोना मथंग मथंग ओना मणिपुर लेरिबा तोंगान तोंगानबा लीडर्स सिंग उनदुना वरे बताई सानबा हान मद चीफ मिनिस्टर उनजगरे ngasi अखोई मिनिस्टर केबिन पीडीएम रेवेन्यू मिनिस्टर मखाताना सो अखोई अतोप मिनिस्टर सिंग उनरका मोय वखलोन कमाई तोना पॉलिटिक्स ना खिबा करी तव पामिबा मियाम कई तोनि मथंगी पसुन मुक थुजगे ngasi गदि टाइम्स ऑफ मणिपुर यंगबिरि बखुदि मक्तगी कनेना बेथंगनि जरी पिने बिरसी थैंक यू